थोई ngai ko da lore Ei lakadida mayam hello Hello akhoi live ta lakjare Okay yakte lachile hello mayam ga ngai ha wari sanamina si hayeng chakobagi mayam je marang budi langam gani Chakobagi thengnase Delhi da akhoi Delhi da kauri ba chakobu da ju Didi gi kobi gi chakobaju mayam loi lakpiyu Mayam chakobada yo yakpiu yam numai mane chakobada Delhi da lairi ba chen blessy ga angang ju polo Egi amma angang sanamba amma julai angang lai bajing angang puraga lakpiyo blessy ga sanana ba natra blessy ngai la leiramge mayam chakobada nayaga yamge aduga sungsoi soidana lakpiyo punnaga chase aduga punnaga saseda amma kanana lage lage hai pati lage chakobada lage hai ye blessy ne se sonda sanu in Dubai hi blessy ai lage hai chakobada aduga K-drama shorts love hi hai ibemal handloom as ibemal handloom ji kanano chak charabo sana hai si kanano si bo che chawira che chawi natro che chawi ne che chawi ma khangdabane ma na ye che chawi hai ro Chichi Jobi Chacha bo kinjang mathen chalage okhoi ju chacha diri aduga se kaka min aju ai lakani thoibi hai re kaka na oh la chakobada thengna jida chakoba mafam da thengnar ji mayam lakbi ro mayam juice polani okhoi ju chakobada chanu in Dubai ne ne na mo hai re surprise oina tawrakladi dakhina phangdo man de khudakta lege khudakta akhoi da su surprise am da tawsalo okhoi ju surprise okhoi gi surprise tolo akhoi da ju surprise tawro hai ra odagi chese chobina hai re akhoi di nga chare hai chese chobi di nga chare akhoi di kai cha de no okhoi na kai cha de no mama kai thoge akhoi nga thonge hayo okhoi ju na thoge da akhoi ju nga thonge da jamane da na thongbado Rapunzel gurung hello hai re hello hello dagi chese chobina kai nga chare hai re where are you from sanu in Dubai ne na hai re je adui surprise tawrake blessy gi hai blessy gi surprise tawrakani ye ne na kanagi no ne na blessy da surprise am tawsalake hai ba kai piakte no kai pirake hai ba nati ye nagonda surprise to kai piakte no haidi ne da hangodana adudi ne surprise ti hai do ko ya de surprise to kai piakte no anu kon samna hi blessy hai re hi chakobada thengna je mayam chakobo lakpiyo chakobada labiyo smua yaudi asai da thamo sina pabu nuai tawne oh adudi yaure ai yaudi pura on sala kanu ba sida thamoda ai na status da thamba mamme sonda thamsa ai na sige asem le oin hayeng upload taw mi taw hayeng taw na sindang ko sula tawsalo pulak satna sile pari se mayam ga kana irakre ngango Manipur uncle na jo happy ningol chakauba hai re happy ningol chakoba okhoi chakobada thengna je anu kon samna hi blessy hai rakre hi chakobada lakpyo okhoi juice progani chakobada ka photo thoan bodo kamai thoalina na anda simbi adu hayeng di mayam akhoi Delhi da lairiba isi isan
mayam ꯑꯩꯈꯣꯏꯒꯤ DMCCꯅ ꯁꯤꯜꯂꯒ ꯀꯧꯖꯔꯤꯕ ꯉꯥꯏꯈꯣ, ꯅꯤꯉꯣꯜ ꯕ꯭ꯂꯦꯁꯤ ꯇꯨꯃꯤꯟꯅ ꯆꯥꯛꯀꯧꯕꯁꯤ ꯐꯝꯃꯣꯅ. ꯃꯌꯥꯝ ꯈꯨꯖꯤꯟ ꯂꯣꯏꯅꯃꯛ ꯁꯤꯒꯗꯕꯒꯤꯔꯣ? ꯂꯥꯛꯄꯤꯌꯣ ꯁꯤꯗꯩꯗ ꯀꯥꯔꯗ ꯄꯤꯕ ꯄꯤꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈꯪꯅꯕ ꯂꯩ ꯂꯩꯇꯦ ꯆꯥꯛꯀꯧꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯀꯥꯏꯗ ꯁꯤꯟꯒꯅꯤ? ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯄꯤꯌꯣ ꯈꯨꯃꯟꯆ. ꯃꯩꯇꯩ ꯈꯨꯃꯟꯆꯥ ꯆꯥꯛꯀꯧꯕ ꯀꯥꯏꯗ ꯁꯤꯟꯒꯦ ꯇꯥꯃꯣ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯅꯦ ꯑꯝꯕꯦꯗꯀꯔ ꯚꯕꯟ ꯖꯟꯗꯦꯋꯥꯂꯥ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇꯅꯦ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯖꯒꯥꯗꯨꯃꯛꯇꯗꯅꯦ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯃꯤꯟꯅꯔꯒ ꯃꯄꯨꯡ ꯐꯥꯍꯜꯂꯁꯦ ꯃꯅꯤꯁꯥ ꯆꯣꯡꯒꯣꯝ ꯍꯥꯏ ꯌꯨꯝꯅꯥꯛꯁꯤ ꯆꯣꯡꯒꯣꯝ ꯑꯩ ꯑꯩ ꯑꯍꯥꯟꯕ ꯇꯥꯕꯅꯦ. ꯕ꯭ꯂꯦꯁꯤ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯔꯛꯑꯣ ꯍꯥꯏ ꯖꯒꯣꯏ ꯑꯝꯇ ꯁꯥꯔꯛꯑꯣ ꯊꯣꯏꯊꯣꯏꯁꯦ ꯑꯝꯇ ꯑꯝꯇ ꯁꯥꯔꯛꯑꯣ. ꯁꯥꯔꯣꯅ ꯍꯣ ꯌꯥ ꯍꯦ. ꯅꯪꯅꯁꯨ ꯁꯥꯔꯛꯑꯣ. Hoya he, hoya hoya he, se lang Ngamo ꯑꯗꯒꯤ Manipur. isa sagado. ꯉꯥꯝ ꯇꯥꯃꯣꯅ ꯆꯅꯨ ꯒ꯭ꯔꯦꯒꯔꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯒ꯭ꯔꯦꯒꯔꯤ ꯁꯤꯗ ꯒ꯭ꯔꯦꯒꯔꯤ ꯊꯦꯛꯂꯛꯏꯁꯦ ꯃꯃꯤꯡꯅꯦ ꯒ꯭ꯔꯦꯒꯔꯤ ꯒꯥꯡꯃꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯧꯔꯒꯦ ꯍꯥꯏ ꯅꯪ ꯂꯧꯔꯒꯦ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯂꯩꯔꯒꯦꯔꯥ ꯑꯟꯇꯤ ꯑꯣꯏꯗꯣꯏꯔꯥ ꯆꯦꯆꯦ ꯑꯟꯇꯤꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯦꯆꯦꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯟꯇꯤ ꯃꯅꯥꯛ ꯂꯩꯔꯨꯔꯒꯦꯔꯥ Kaygi laydoyna ay mapagi ꯃꯣꯏꯅ mamayi ꯅꯨꯡꯁꯤ ꯃꯣꯏꯗ ꯂꯩꯔꯁꯦ ꯍꯥꯏꯅꯦ Oh layirage nani sida layroda ay sid auntie manakto yumda layirage auntie gi yumda layirage ꯑꯟꯇꯤꯒꯤ ꯌꯨꯝꯗ ꯂꯩꯔꯒꯦ ꯑꯗꯨꯗꯤ ꯑꯟꯇꯤꯗ ꯍꯥꯏꯈ꯭ꯔꯁꯤꯀꯣ ꯉꯥꯉꯣꯝ ꯃꯅꯤꯄꯨꯔ ꯇꯥꯃꯣꯅ ꯃꯤ ꯀꯌꯥꯃꯨꯛꯅꯣ ꯆꯥꯛꯀꯧꯕ ꯕ꯭ꯂꯦꯁꯤ ꯅꯈꯨꯠꯇꯣ. ꯆꯥꯛꯀꯧꯕꯁꯦ ꯇꯥꯃꯣ ꯑꯀꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯕ ꯅꯠꯇꯦ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯆꯟ ꯑꯦꯅꯤ ꯂꯥꯛꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯑꯀꯛꯅꯕ ꯃꯤꯁꯤꯡ ꯈꯔ ꯁꯨꯃꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯁꯤ ꯈꯛ ꯁꯤꯟꯖꯦꯅ ꯍꯥꯏꯅꯕ ꯅꯠꯇꯦ ꯂꯥꯛꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄ ꯌꯥꯏ ꯇꯥꯃꯣ ꯁꯦ ꯇꯨ ꯀꯩꯔꯥ ꯋꯥꯡꯈꯦꯝ ꯐꯦꯃꯤꯂꯤ. ꯑꯩꯈꯣꯏ ꯁꯣꯝꯅ ꯄꯨꯟꯁꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯩꯇꯩ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯁꯦꯝ ꯇꯨ ꯌꯨ ꯍꯥꯏꯌꯣ. Same to you happy sakauba ꯑꯩꯈꯣꯏ ꯅꯤꯉꯣꯜ. ꯀꯩꯔꯥ ꯋꯥꯡꯈꯦꯝ ꯐꯦꯃꯤꯂꯤꯒꯤ ꯇꯔꯨꯛ ꯁꯨꯕ ꯂꯥꯏꯛ ꯄꯤꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ. ꯀꯩꯂꯥꯁ ꯆꯧꯗ꯭ꯔꯤ thank you ꯔꯥꯝ ꯚꯥꯏ ꯔꯥꯝꯖꯤ ꯑꯗꯨꯒ ꯀꯩꯔꯥ ꯋꯥꯡꯈꯦꯝ ꯐꯦꯃꯤꯂꯤꯅ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯇꯧꯔꯣ. ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯖ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯄꯤ ꯆꯥꯛꯀꯧꯕ ꯅꯣꯏ ꯄꯄꯥꯁꯨ ꯀꯩ ꯍꯥꯏꯅꯣ ꯆꯠꯇꯣꯏꯅꯤꯅ ꯅꯤꯉꯣꯜ ꯍꯥꯏꯔꯔꯣꯏ ꯅꯤꯉꯣꯜ ꯄꯤꯕꯥ ꯆꯥꯛꯀꯧꯕ. ꯍꯦꯄꯤ ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ. ꯑꯩꯈꯣꯏꯒꯤ happy ningol sakauba ꯍꯥꯏ. ꯀꯩꯔꯥ ꯋꯥꯡꯈꯦꯝꯅ ꯍꯥꯏ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤ. ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦ ꯕ꯭ꯂꯦꯁꯤꯁꯦ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ. ꯕ꯭ꯂꯦꯁꯤ ꯍꯧꯖꯤꯛ ꯂꯥꯛꯅꯕ ꯋꯥꯔꯛꯑꯦ ꯀꯩ ꯍꯥꯏꯅꯣ? ꯄꯤꯆꯥ? ꯆꯥꯛꯀꯧꯕ ꯅꯩꯗꯧꯔꯤꯅꯦ ꯍꯥꯏꯔꯦ ꯅꯩꯗꯣꯔꯤ. ꯗꯤꯜꯂꯤꯗ ꯆꯥꯛꯀꯧꯕ ꯅꯩꯗꯣꯔꯤ. ꯀꯩꯅꯣ ꯑꯗꯨꯝ ꯕ꯭ꯂꯦꯁꯤ ꯆꯍꯤ ꯑꯣꯟꯊꯣꯛꯈ꯭ꯔꯗꯤ ꯀꯌꯥ ꯁꯨꯔꯒꯦ? ꯕ꯭ꯂꯦꯁꯤ ꯆꯍꯤ 5 ꯃꯉꯥ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯍꯟꯗꯛ ꯃꯄꯨꯡ ꯆꯞ ꯆꯥ ꯑꯣꯛꯇꯣꯕꯔ ꯐꯥꯔꯦ ꯗꯦꯠ ꯍꯟꯗꯛ Blessy chay ꯑꯣꯛꯇꯣꯕꯔꯁꯤꯗ phalaga pieda. ꯉꯥꯉꯣꯝ ꯂꯧꯕ ꯇꯥꯃꯣꯅ ꯌꯥꯕ ꯀꯩ ꯍꯥꯏꯅꯣ? ꯃꯁꯤꯡ ꯐꯤꯛꯁ ꯇꯧꯗ꯭ꯔꯗꯤ ꯀꯣꯟꯅꯗꯕ ꯂꯩꯔꯣꯏꯗ꯭ꯔꯣ ꯑꯗꯨꯏ ꯍꯥꯏꯕ ꯃꯊꯛꯇꯣ ꯄꯥꯎ. ꯑꯗꯣ ꯇꯥꯃꯣ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯣꯏꯊꯣꯏ ꯑꯗꯨꯝ ꯉꯝꯅꯕ ꯑꯦꯔꯦꯟꯖꯇꯣ ꯑꯗꯨꯝ ꯇꯧꯋꯦ ꯊꯣꯏꯊꯣꯏꯅ ꯍꯥꯏꯇꯥꯔꯦ. ꯐꯣꯟꯁꯦ ꯀꯥꯎꯊꯠꯈꯤꯕꯅꯤ ꯂꯧ. ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯇꯥꯃꯣ ꯑꯗꯨꯝ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖꯕꯗꯨꯗꯒꯤ ꯃꯤ ꯍꯦꯟꯅ ꯂꯥꯛꯄꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯖꯩ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯈꯟꯖꯔꯤꯁꯦ ꯂꯧꯕ ꯌꯥꯕ꯭ꯔꯥ? ꯂꯧꯕ ꯌꯥꯔꯕꯣ ꯍꯥꯏꯕꯅꯤ ꯕ꯭ꯂꯦꯁꯤ ꯂꯧꯕ ꯌꯥꯔꯕ ꯑꯩꯅꯦ ꯑꯟꯇꯤꯅ Oh lo ay. ꯂꯧꯔꯣ ꯀꯥꯏ ꯍꯥꯏꯖꯜꯂꯦ. ꯅꯪ ꯑꯟꯇꯤ ꯍꯣꯏꯗ ꯂꯩꯔꯗꯣꯏꯅꯦ ꯑꯗꯨꯗꯤ ꯑꯟꯇꯤꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯉꯨꯗꯅ Auntie nang kaida layday no. ꯂꯩꯒꯦ. ꯑꯟꯇꯤꯁꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ Kaida layga auntie. ꯎꯝ
Your daughter are very beautiful and cute. Thank you. Isana you, hairpa. hayo. Thank you. Enggonda haktida. Nangona haire ine. Nang natradi kanada hair ka dino. Nangani haktabra. Kaino na Gregory na habire ije. Kadai dino. Kai henjang tawgero haiba kari henjang chatuino ye. Ako'y ngasi soybungga ukabiga thonge. Ngasidi soybungga ukabiga thongaga thamme chakti chadri. Mayam ko wari sana loiraga phajana phudarage na. Ada hayeng chakobuni na Delhi da lairiba ichine naw mayam je amta chakobugi kaugi invite tawge na live se tawjarakone. Mamangdasu tawgre. Ado ngasi su amuk nahora na ningjang halaine. Haidi kaino da mamangi kaino tawge bada ina video da invite tawjegi bada mayam na hangak pa yawe ba haidi invite tawdraju lakpa yabra mafam na kaidano akhoi di mi khangna ba laite khote haibadu loina mak lakpa yai khangna ba hana laitraga jo hojikti akhoi lairamina adum punna kaino yaumina ba yare aduna Delhi da lairiba ichi ichan loina mak lakpiro akhoi mayam mafam da punna thengnaraga kaino tawminarje celebration tawminarje ningon chakoba Bamondi Manipurdagiro tamu bamun je Delhi da laiba mayam tawraga sindau male mamang da jo da mai singi ban Subhasini Naurem happy ningon chakoba haire subhasini na Happy Ningol Chakoba, same to you. tamu na Anisu ani shubna kaida mathangi amuk tawdoijina nahan kainogi dane kariyaba sigi maming do Nehru Nagar hai gor mane adujuna yam thapa nate aduduna tangani da sindoine tamo Subhasini Naurem hi haire ingudam citra mathang hawaijar namabo tamu inama hai handaki kaino jidi Sunday jidi gap pirani hayeng chakok ba saturam nina hawaijar lon ba matam phangaro Mathang hawajar loan bagi da adum update tawjarake. Sunday dadi compulsory adum yon gani. kaino na nunubi chiku haira mathang enjang napi karam kanda poraktoino ayane da kaino ne mathang dadi enjang napi di yam thuna di porakhiroi hawai jar di lolakani enjang napi di handak se matam khara changni ba haidi hogi che hana palam bujung je loi gi ba aduga anouba ningthamgi enjang napi hai tare ningtam thagi enjang napi thaba matam nina matam khitang changani anouba enjang napi puthorokodi phone da ije mitchi uiba mandra haidi makhada pakthar pa hoge tummaga lay duga duga mathangi comment jina Jet Sultan Gaming Jet Sultan Subhasini na haije chak charabo haire sula Chadri Chagina. Chakti loire ngakang live tawge na tawraine. hayeng ke chako bogi mayam je remind tawge na sum live tawjarakone Gregory na haire Diwali gi bombla thadabro akoi bombla di thade blessy ne bombla thaji yade Blessina leigi ga sunya ya de mama ko ngawe ye. mi atopadi yam thai ado akoi imungi oina di thade blessy ne yam sawe bombla thaba nek kaino na akoi nunubi na haire je next hawaijar porakpada tuning kho khara yaubiro ko tado heba Au ya. yaurake haidi yona bai damakta yamna di yaura roi khara chana ba khara hapcharake Maya maigi tasty englaina set. Blessina am chagat. dress li ji Hawajar blog kaurase. hawaijar block ko rase tamo adu phado male adu maina taune na khara mayam na pam na dong ju male Jojo haira. happy ningol chakoba haire jojo na Happy Ningol Chakoba. aduga subhasini na habi rei je kaigi saurino bombla thabada Awade maki. madi ki na sawe Ki amani ma pamma za tuini ma. Khaji kara to ki bana te ma. Haji koi ba bok janing de ba mana ki bai jang je. Saka ai ka nom por ora. yai Kai por oge.
ꯇꯨꯜ ꯑꯃ ꯄꯥꯏꯔꯛꯑꯣ ꯈꯨꯠꯅ ꯁꯨꯝ ꯄꯥꯏꯕꯁꯦ ꯇꯨꯜꯗꯣ ꯊꯝꯃꯗꯤ ꯈꯨꯠꯅ ꯄꯥꯏꯔꯗꯤ ꯈꯔ ꯐꯅꯦꯕ ꯑꯗ ꯑꯃꯨꯛ ꯊꯥꯞꯇꯣꯛꯑꯁꯨ ꯑꯩꯁꯦ ꯎꯗꯕ ꯄꯥꯕꯁꯦ ꯃꯤꯠꯁꯦ ꯐꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯎꯝ ꯑꯁ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯃꯤꯠꯁꯦ ꯑꯩꯅ ꯁꯣꯛꯇꯕ ꯁꯥꯕ ꯑꯅꯣꯞꯇ꯭ꯔꯤꯕ ꯄꯥꯕꯗꯤ ꯎꯗꯕ ꯁꯨꯛꯇꯣꯛꯇꯅ ꯂꯤꯁꯤꯡ ꯁꯤꯗꯤ ꯆꯞ ꯆꯥꯔꯦ ꯈꯨꯠ ꯊꯝꯃꯒꯁꯨꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯒ꯭ꯔꯦꯒꯔꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯐꯖꯔꯦ ꯍꯥꯏꯔꯛꯑꯦ ꯅꯨꯅꯨꯕꯤꯅ ꯕ꯭ꯂꯦꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯦꯟ ꯂꯥꯏꯁ꯭ꯔꯝ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕ꯭ꯂꯦꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯉꯁꯤ ꯃꯥꯡꯂꯦꯟ ꯂꯥꯏꯁ꯭ꯔꯝꯁꯦ ꯅꯍꯥꯟ ꯕꯕꯥꯒꯤ ꯃꯤꯡꯗ ꯃꯤꯡꯊꯣꯟꯕꯤ ꯇꯧꯕꯗꯣ ꯉꯥꯉꯣꯝ ꯃꯅꯤꯄꯨꯔ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣ PC ꯃꯤꯅꯤꯃꯝ 20 ꯀꯩꯅꯣ ꯄ꯭ꯔꯥꯏꯁ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ 50 ꯑꯣꯏꯌꯦ ꯌꯨꯝꯂꯣꯝꯒꯤꯗꯤ 20 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ 20 ꯅꯠꯇ꯭ꯔ 30 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ 50 ꯑꯩꯈꯣꯏꯗꯤ ꯗꯦꯜꯂꯤꯅꯤꯅ 50 ꯄꯤꯔꯦ ꯒꯥꯡꯃꯩꯅ ꯇꯥꯛꯄꯤꯔꯛꯏꯁꯦ ꯐꯖꯔꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯁꯦꯅ ꯍꯥꯏꯔꯛꯑꯦ ꯁꯨꯕꯥꯁꯤꯅꯤꯅ ꯍꯣꯔꯦꯟꯅ ꯅꯣꯛꯁꯤꯜꯂꯛꯑꯦ ꯅꯨꯡꯁꯤꯕ ꯂꯞ ꯁꯥꯏꯟ ꯑꯗꯨꯒ ꯆꯦꯆꯦ ꯆꯧꯕꯤ ꯗ꯭ꯔꯦꯁ ꯈꯨꯐꯖ ꯑꯃ ꯁꯅꯥꯒꯤ ꯍꯥꯏꯔꯦ ꯆꯦꯆꯦ ꯆꯧꯕꯤꯅ ꯅꯪ ꯗ꯭ꯔꯦꯁꯇꯣ ꯄꯦꯀꯦꯠ ꯌꯥꯝ 20 ꯐꯖꯔꯦꯌꯦ ꯍꯥꯏꯕꯅꯦ ꯄꯦꯀꯦꯠ 20 ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯑꯣ ꯄꯦꯀꯦꯠ 10 ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯄꯨꯊꯣꯛꯄꯗ ꯑꯗꯨꯒ ꯁꯨꯕꯥꯁꯤꯅꯤꯅ ꯍꯥꯏꯁꯦ ꯌꯥꯏ ꯌꯥꯏ ꯍꯥꯏꯌꯦ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯅꯔꯕꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯗꯤ ꯉꯁꯤ ꯆꯥꯗ꯭ꯔꯤ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯔꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩ ꯑꯩ ꯃꯥ ꯎꯕꯗ ꯋꯥꯏ ꯃꯌꯥꯝꯅꯗꯤ ꯉꯥꯏꯍꯥꯛꯇꯪ ꯎꯕꯁꯤꯗ ꯑꯗꯣ ꯂꯥꯏꯚꯁꯦ ꯅꯨꯡꯁꯤꯔꯝꯗꯣꯏꯕ ꯇꯧꯅ ꯀꯃꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯅꯤꯡꯁꯤꯡꯖꯒꯦ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ DMCCꯅ ꯁꯤꯟꯖꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯁꯤꯗꯩꯗ ꯇꯣꯉꯥꯟꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯍꯥꯟꯅ ꯁꯛ ꯈꯪꯗꯦ ꯈꯣꯠꯇꯦ ꯈꯪꯅꯗꯦꯅ ꯈꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯁꯦ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ ꯐꯖꯅ ꯀꯦꯊꯔꯒ ꯆꯠꯂꯣ ꯏꯆꯦ ꯁꯤꯂꯥ ꯍꯦꯄꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕ꯭ꯂꯦꯁꯤꯗꯤ ꯕ꯭ꯂꯦꯁꯤꯗꯤ ꯀꯩ ꯀꯂꯔꯒꯤ ꯀꯂꯔꯒꯤ ꯐꯅꯦꯛ ꯁꯦꯠꯇꯣꯏꯅꯣ ꯍꯥꯏ ꯍꯣꯏ ꯐꯖꯅ ꯀꯦꯊꯔꯒ ꯆꯠꯂꯒꯦ ꯑꯩꯒꯤ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯁꯤꯔꯒ ꯆꯥꯔꯒ ꯕ꯭ꯂꯦꯁꯤꯒꯤꯗꯤ ꯌꯦꯜꯂꯣ ꯁꯦꯠꯀꯅꯤꯌꯦ ꯃꯃꯥꯅ ꯒ꯭ꯔꯦꯒ ꯄꯤꯡꯒ ꯁꯨꯕꯥꯁꯤꯅꯤꯗꯤ ꯏꯔꯣꯝꯕ ꯆꯥꯔꯦꯌꯦ ꯔꯥꯖꯃꯥꯒ ꯄꯥꯟꯒ ꯇꯥꯃꯣꯅ ꯆꯥꯔꯦ ꯔꯥꯖꯃꯥꯒ ꯄꯥꯟꯒ ꯏꯔꯣꯟꯕꯒ ꯑꯣ ꯔꯥꯖꯃꯥ ꯊꯣꯡꯕ ꯑꯃ ꯄꯥꯟ ꯏꯔꯣꯟꯕꯒ ꯃꯊꯦꯜ ꯑꯅꯤ ꯄꯥꯟꯁꯦ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯂꯩꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯆꯥꯅꯤꯡꯕꯁꯦ ꯄꯥꯟꯁꯦ ꯅꯨꯡꯗꯥꯡ ꯑꯩ ꯈꯨꯗꯤꯡꯒꯤ ꯍꯥꯟꯅꯩ ꯏꯔꯣꯟꯕ ꯄꯥꯟꯁꯦ ꯑꯩ ꯐꯖꯅ ꯄꯥꯝꯃꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯂꯥꯗꯤ ꯄꯨꯂꯞ KG ꯑꯃꯅꯤ ꯂꯩꯔꯒ ꯑꯌꯨꯛꯁꯨ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯄꯥꯔ ꯅꯨꯡꯗꯥꯡꯁꯨ ꯄꯥꯔ ꯇꯧꯗꯣꯏꯕ ꯆꯥꯕꯒꯤ ꯐꯤꯕꯝꯗ ꯅꯨꯡꯗꯥꯡ ꯆꯥꯔꯦ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩ ꯆꯥꯅꯤꯡꯕꯩꯅꯤ ꯀꯩꯅꯣ ꯆꯥꯅꯤꯡꯉꯁꯨ ꯆꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯞꯇꯥ ꯑꯝꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯥꯕꯗꯤ ꯌꯥꯏꯑꯕ ꯍꯞꯇꯥ ꯑꯗꯣ ꯑꯝꯗ ꯅꯨꯃꯤꯠ 3ꯅꯤ ꯆꯥꯔꯗꯤ ꯐꯔꯛ ꯇꯥꯔꯛꯇ꯭ꯔꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯇꯦ ꯅꯍꯥꯟ KG ꯃꯈꯥꯏ ꯑꯃꯇꯪ ꯂꯩꯔꯦ ꯑꯗꯣ ꯆꯔꯥ ꯑꯩꯅ ꯑꯃꯇꯪ ꯍꯥꯏꯔꯕꯅꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯄꯥꯟ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯞꯇꯥ ꯑꯃꯃꯨꯛ ꯀꯥꯟꯁꯦꯅ ꯅꯠꯇ꯭ꯔꯒꯗꯤ ꯍꯞꯇꯥ ꯑꯝꯗ ꯅꯨꯃꯤꯠ ꯆꯦ 3 ꯅꯤꯄꯥꯟ ꯁꯅꯥ ꯆꯥꯔꯒꯗꯤ ꯐꯔꯛ ꯇꯥꯏꯌꯦꯕ ꯂꯩꯔꯕꯣ ꯗꯗꯥ ꯍꯌꯦꯡꯒꯤ ꯀꯩ ꯍꯥꯏꯅꯣ ꯀꯗꯥꯏꯅꯣ ꯃꯈꯥꯁꯤꯔꯣ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯂꯩ ꯃꯆꯅꯨ ꯏꯆꯦ ꯍꯥꯏꯔꯣ ꯁꯅꯥ ꯂꯩꯕꯤꯔꯕꯣ ꯗꯗꯥꯅ ꯍꯌꯦꯡꯒꯤ ꯍꯥꯏꯕ ꯅꯍꯥꯟ ꯁꯅꯥ ꯂꯩꯔꯦ ꯂꯩꯔꯦ ꯅꯍꯥꯟ ꯁꯅꯥꯒꯤ ꯕ꯭ꯂꯣꯛ ꯊꯥꯒꯠꯈ꯭ꯔꯗꯨꯗꯤ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯀꯀꯥꯅ ꯁꯅꯥ ꯁꯥꯕꯤꯕ ꯈꯨꯗꯣꯞꯇꯒꯤ ꯅꯥꯒꯤꯗꯒꯤ ꯃꯌꯥꯝ ꯁꯥꯔꯕꯅꯤ ꯅꯍꯥꯟ ꯄꯣꯔꯛꯄꯗ ꯃꯣꯏ ꯀꯩꯅꯣꯗ ꯆꯦꯛ ꯄꯨꯔ ꯂꯩꯔꯤꯅꯤ ꯗꯤꯜꯂꯤꯒꯤ ꯄꯥꯟꯁꯦ ꯑꯍꯥꯟꯕ ꯆꯥꯕꯗꯗꯤ ꯑꯩ ꯌꯥꯝ ꯍꯥꯎꯔꯝꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯄꯥꯟꯁꯦ ꯁꯨꯡꯆꯥ ꯆꯥꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯣ ꯗꯦꯜꯂꯤꯒꯤ ꯄꯥꯟꯁꯦ ꯌꯥꯝꯅ ꯍꯥꯎꯇꯕ ꯄꯥꯟꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯅꯦ ꯌꯨꯝꯗꯒꯤ ꯁꯤ ꯆꯪꯉꯀꯥꯟꯗ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯕꯀꯣ ꯈꯪꯗꯦ ꯌꯨꯝꯒꯤꯗꯣ ꯃꯍꯥꯎꯗꯨꯅ ꯍꯦꯟꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯌꯨꯝꯒꯤ ꯃꯍꯥꯎꯗꯣ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯃꯍꯥꯎ ꯈꯦꯠꯅꯕ ꯂꯩꯕꯗꯣ ꯄꯥꯟꯗꯤ ꯑꯗꯨꯝ ꯗꯦꯜꯂꯤꯗ ꯐꯪꯕ ꯄꯥꯟꯁꯦ ꯆꯥꯕ ꯌꯥꯏꯑꯕ ꯅꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯕ꯭ꯂꯦꯁꯤꯁꯦ ꯍꯧꯖꯤꯛ ꯅꯔꯁꯔꯤꯅꯤ ꯅꯔꯁꯔꯤꯗ ꯇꯝꯃꯤ ꯍꯧꯖꯤꯛ ꯍꯥꯕꯤꯕꯤ ꯍꯥꯏꯔꯣ ꯍꯥꯕꯤꯕꯤ ꯎꯝ ꯍꯥꯏꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯈ꯭ꯔꯒꯗꯤ ꯄꯥꯟꯒꯤ ꯃꯍꯥꯎꯗꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯑꯗ ꯄꯥꯟꯗꯨꯅꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥ ꯆꯥꯔꯛꯄꯗꯅꯦ ꯍꯥꯎꯇꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤꯝꯂꯥꯗ ꯆꯥꯔꯛꯄꯗ ꯁꯤꯝꯂꯥꯒꯤ ꯄꯥꯟꯗꯨ ꯀꯥ ꯍꯦꯟꯅ ꯍꯥꯎꯕ ꯑꯗꯨꯝ ꯇꯧꯗꯦꯕ ꯑꯗꯣ ꯗꯦꯜꯂꯤꯗ ꯐꯪꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯃꯌꯥꯝꯅ
ꯌꯦꯡꯉꯤ ꯌꯦꯡꯉꯤꯁꯦ ꯌꯦꯡꯉꯤ ꯅꯪꯅ ꯑꯗꯨꯗꯩ ꯎꯠꯂꯁꯨ ꯑꯗꯨꯝ ꯎꯏꯌꯦ ꯑꯃ ꯂꯥꯛꯑꯦ ꯑꯣ ꯕꯤꯔꯦꯞ ꯁꯤꯡ ꯍꯥꯏꯔꯣ ꯕꯤꯔꯥꯞ ꯁꯤꯡ ꯍꯥꯏꯔꯣ ꯑꯣ ꯕꯤꯔꯥꯞ ꯁꯤꯡꯍ ꯁꯥꯔ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯅ ꯁꯥꯔꯒ ꯂꯩꯔꯕꯣ ꯗꯦꯜꯂꯤꯗ ꯍꯥꯏꯕ ꯃꯊꯛ ꯀꯥꯈꯠꯈ꯭ꯔꯕ ꯃꯈꯥꯗ ꯁꯨꯝ ꯍꯪꯖꯕꯅꯤ ꯈꯪꯖꯅꯤꯡꯅ ꯍꯥꯏꯕ ꯌꯨꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀ꯭ꯋꯥꯇꯔꯅꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯂꯩ ꯃꯆꯅꯨ ꯍꯌꯦꯡ ꯆꯠꯄꯗ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯌꯦꯡꯅꯤꯡꯉꯦ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯒ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯐꯔꯛ ꯇꯥꯔꯒꯁꯨ ꯍꯌꯦꯡ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ ꯍꯌꯦꯡ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯃꯔꯛꯇ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯊꯥꯔꯒꯦ ꯃꯇꯦꯛꯇ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯒꯅ ꯂꯥꯏꯚꯁꯨ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯌꯥꯎꯔꯒꯁꯨ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯍꯥꯏꯗꯤ ꯃꯔꯛꯁꯤꯗꯀꯣ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯂꯣꯏꯅꯃꯛ ꯏꯟꯚꯥꯏꯠ ꯇꯧꯕ ꯇꯧꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯁꯛ ꯈꯪꯅꯕ ꯈꯪꯅꯗꯕ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯁꯛ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯑꯍꯥꯟꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯅꯠꯇꯦ ꯑꯍꯥꯟꯕ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛꯇꯒ ꯍꯥꯏ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇ ꯍꯥꯏꯔꯗꯤ ꯑꯩꯈꯣই ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯣꯔꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯆꯠꯄꯗꯣ ꯀꯌꯥꯝ ꯑꯍꯥꯟꯕ ꯃꯇꯤꯛ ꯆꯠꯅꯤꯡꯅ ꯂꯩꯔꯝꯒꯦ ꯆꯠꯅꯤꯡꯅ ꯍꯥꯏꯗꯣ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯃꯍꯦꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯀꯅꯥꯝꯇꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯈꯣꯠꯄꯗꯤ ꯂꯩꯇꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯏꯟꯚꯥꯏꯠ ꯇꯧꯕ ꯇꯧꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯗ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤꯅꯦ ꯑꯗꯨꯒ ꯀꯔꯤꯝꯇ ꯄꯣꯠ ꯄꯣꯔꯛꯄ ꯄꯣꯔꯛꯇꯕ ꯂꯩꯇꯦ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯗꯨꯅꯦ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯒꯤ ꯕꯦꯕꯤ ꯁꯥꯔꯛꯀ ꯁꯥꯟꯅꯔꯤꯔꯣ ꯕ꯭ꯂꯦꯁꯤꯁꯦ ꯎꯝ ꯕꯦꯕꯤ ꯁꯥꯔꯛꯀꯤ ꯏꯁꯩ ꯑꯃꯠꯇ ꯁꯛꯇꯣꯔꯛꯑꯣ ꯕ꯭ꯂꯦꯁꯤ ꯕꯦꯕꯤ ꯁꯥꯔꯛꯀꯤ ꯏꯁꯩ ꯍꯩꯕ꯭ꯔꯣ ꯅꯪꯕോ Hey baby shark, baby shark, baby shark, mommy shark, mommy shark, mommy shark, papa shark, papa shark, papa shark. ꯒ꯭ꯔꯥꯟꯃꯥꯁꯨ ꯂꯩꯇꯦ ꯒ꯭ꯔꯥꯟꯄꯥꯁꯨ ꯂꯩꯇꯦ ꯑꯗꯣ ꯂꯣꯏꯔꯦ ꯁꯤꯗ ꯀꯩꯅꯣꯅ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏꯁꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯛꯑꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ Happy Ningol Chakaba. ꯑꯗꯨꯒ ꯇꯥꯃꯣꯅ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯑꯣꯔꯗꯔ ꯁꯣꯏꯗꯅ ꯇꯧꯔꯛꯂꯅꯤ ꯍꯋꯥꯏꯖꯥꯔ ꯑꯣꯔꯗꯔꯗꯤ ꯇꯥꯃꯣ ꯍꯟꯗꯛ ꯈꯔꯕꯨ ꯂꯥꯛꯄꯕꯨ ꯍꯧꯔꯦ ꯃꯃꯥꯡꯗ ꯐꯪꯍꯧꯗꯦꯅ ꯍꯥꯏꯔꯛꯄ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯋꯥꯎ ꯌꯥꯝꯅ ꯌꯥꯝ ꯍꯩꯌꯦ ꯍꯩꯔꯛꯑꯦ ꯍꯥꯏꯔꯛꯑꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ Thank you. ꯑꯗꯣ ꯍꯌꯦꯡ ꯃꯌꯥꯝꯁꯦ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯅ ꯑꯝꯇ ꯍꯥꯏꯌꯨ ꯂꯥꯛꯑꯣꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯂꯦꯁꯤꯁꯦ ꯀꯣꯟꯐꯤꯗꯦꯟꯁꯨ ꯑꯣꯏꯌꯦ ꯀ꯭ꯂꯦꯞ 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 ꯍꯥꯏꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯑꯣ Thank you. ꯁꯦ Thank you. ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯅ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯅꯪ ꯑꯃꯨꯛ Maya Ningol Chakaba Thengnaje. Ningol Chakaba da Juice Pogani. ꯅꯪ ꯀꯩꯀꯩ ꯄꯨꯗꯣꯏꯔꯣ ꯅꯪ ꯀꯩꯀꯩ ꯄꯨꯔ ꯆꯠꯇꯣꯏꯅꯣ ꯊꯣꯏꯊꯣꯏ Fruta. Fruit. ꯐ꯭ꯔꯨꯠꯅꯦ ꯑꯇꯩ ꯀꯩꯀꯩꯅꯣ ꯄꯨꯗꯣꯏꯗꯣ ꯃꯃꯥꯅ Vegetable Puleda. Joine. ꯚꯦꯖꯤꯇꯦꯕꯜ ꯄꯨꯔꯣꯏ ꯀꯔꯤꯅോ ꯄꯨꯗꯣꯏꯁꯦ ꯍꯥꯏꯔꯛꯑꯣ Juice Pudene. Vegetable Pudene. Yare. ꯌꯥꯔꯦ Bread Pudene. ꯅꯪ ꯀꯩꯅꯣꯗꯤ ꯑꯦꯄꯜ ꯑꯣꯔꯦꯟꯖ ꯂꯣꯏ ꯄꯨꯔꯣꯏꯗ꯭ꯔꯣ Pugani ne. Nasai na ay. ꯉꯁꯥꯏꯅ ꯀꯣꯝꯄꯥꯛꯇꯣ ꯉꯥꯡꯈ꯭ꯔꯦ ꯃꯥꯅ ꯄ꯭ꯂꯦꯠꯅꯦ ꯃꯥ ꯍꯥꯏꯁꯦ ꯄꯨꯒꯅꯤꯅꯦ ꯉꯁꯥꯏꯅ ꯉꯥꯡꯈ꯭ꯔꯦ ꯑꯩ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ナꯎꯔꯦꯝ ꯕꯤꯗ꯭ꯌꯥꯂꯩ ꯃꯆꯅꯨ ꯕ꯭ꯂꯦꯁꯤꯁꯦ ꯍꯌꯦꯡ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯊꯗꯣꯏꯅꯣ ꯊꯣꯏꯊꯣꯏ ꯅꯪ ꯍꯌꯦꯡ ꯀꯔꯤ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ Ningol Chakaba da na chal. Utti chalni. ꯎꯇꯤ ꯑꯣꯏꯅ ꯆꯥꯎꯅ Utti chagani ay. ꯉꯥ ꯆꯥꯔꯣꯏꯗ꯭ꯔꯣ Nandu chale utti chani ay. ꯉꯥ ꯆꯥꯔꯣꯏꯌꯦ ꯑꯗꯨꯅ ꯍꯌꯦꯡ ꯉꯥ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯁꯦ ꯑꯩꯅ ꯍꯥꯎꯇꯅ ꯊꯣꯡꯕ ꯎꯇꯤꯁꯤꯗ ꯃꯥ ꯉꯥꯎ ꯂꯩꯔꯦ ꯕ꯭ꯂꯨ ꯍꯥꯏꯕꯀꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ Thank God too. Kananu nungsiba nungsiya hayakuno. ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯕ Thank you.
ꯊꯤꯡꯉꯨꯖꯝ ꯊꯤꯡꯉꯨꯖꯝ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤ how are you ꯍꯥꯏꯔꯛꯑꯦ how are you ꯍꯥꯏꯔꯦ hello blessy how are you ꯀꯩ ꯍꯥꯏꯕꯅꯣ I'm fine. ꯂꯥꯎꯅ ꯍꯥꯏꯔꯛꯑꯣ ꯇꯥꯗꯦ I'm fine, thank you. ꯃꯈꯨꯠꯇꯤ ꯇꯧꯗꯦ I'm fine, thank you. ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯣ I am fine thank I'm fine, thank you. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯏꯕ ꯏꯆꯦ ꯆꯟ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯆꯠꯅꯅꯕ ꯇꯌꯥꯔꯤ ꯇꯧꯕ ꯂꯣꯏꯕꯤꯔꯕꯣ ꯄꯣꯠ ꯆꯩ ꯂꯩꯗꯅ ꯈꯣꯠꯇꯅ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯂꯩ ꯃꯆꯅꯨ ꯆꯦꯅ ꯊꯣꯡꯕ ꯎꯇꯤ ꯑꯁꯪꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯉꯒ ꯆꯥꯏꯌꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯣ ꯃꯤꯉꯣꯟꯗꯩ ꯇꯝꯃꯤꯅꯦꯕ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗꯩ ꯇꯝꯃꯤꯕ ꯑꯗꯣ ꯁꯥꯇ꯭ꯔꯅ ꯊꯣꯡꯕꯗꯤ ꯈꯔ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯒꯨꯔꯨꯖꯤ ꯏꯌꯥ ꯌꯥꯗꯦ ꯑꯩꯗꯤ ꯌꯥꯗꯦ ꯏꯁꯥꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯦ ꯉꯥ ꯊꯣꯡꯕꯗꯤ ꯑꯩ ꯀꯤꯗꯦ ꯎꯇꯤ ꯊꯣꯡꯕꯗꯤ ꯇꯜꯂꯦ ꯍꯥꯏꯗꯤ ꯉꯥ ꯊꯣꯡꯕ ꯑꯩꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯕ ꯆꯥꯕꯗꯤ ꯄ꯭ꯂꯦꯠ ꯂꯥꯔ ꯍꯥꯏꯕ ꯇꯥꯃꯣꯁꯤ ꯄ꯭ꯂꯦꯠꯇ ꯇꯧꯔꯅꯤ ꯂꯥꯗꯨꯗꯤ ꯃꯤ ꯌꯥꯝꯃꯛꯄꯅꯤꯅ ꯃꯃꯥꯡ ꯆꯍꯤꯗ ꯁꯤꯟꯈꯤꯕꯗꯨꯗꯁꯨ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯦ What's your ꯍꯥꯏꯗꯤ name ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯅꯪꯒꯤꯗꯪꯗꯤ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯪꯉꯦ ꯑꯗꯨꯗꯨꯅ ꯂꯥꯗꯤ ꯈꯔ ꯋꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯐꯖꯅ ꯄ꯭ꯂꯦꯠꯇ ꯍꯥꯏꯔꯛꯑꯣ ꯑꯣꯏꯅ ꯑꯃꯨꯛꯀ. ꯇꯧꯔꯅꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯁꯨꯇꯤꯗꯤ ꯇꯥꯗꯦ ꯍꯌꯦꯡꯁꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯀꯌꯥम ꯌꯥꯝꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯌꯥꯝꯃꯒꯗꯤ ꯌꯥꯝ ꯌꯥꯔꯦ ꯅꯨꯡꯉꯥꯏꯅꯤ ꯌꯥꯔꯦ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕ ꯌꯥꯗꯦ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯃꯆꯤꯟ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯦꯇ꯭ꯔꯣꯡ ꯄꯦꯇ꯭ꯔꯣꯡ ꯉꯥꯡꯉꯤꯁꯦ ꯕ꯭ꯂꯦꯁꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟ ꯅꯤꯁꯤꯀꯥꯟꯇ ꯆꯧꯗꯨ ꯅꯤꯁꯤꯀꯥꯟꯇ ꯆꯧꯗ꯭ꯔꯤ ꯃꯌꯨꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯛꯑꯦ ꯅꯤꯁꯤꯀꯥꯟꯇꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯀꯥ ꯅꯦꯠꯇꯣ ꯌꯦꯡꯉꯣ ꯑꯩꯅ ꯔꯤꯆꯥꯔꯖ ꯇꯧꯈ꯭ꯔꯕꯅꯦ ꯑꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯉꯛꯑꯦ ꯕ꯭ꯂꯦꯁꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯝꯇ ꯑꯗꯣ ꯑꯃꯨꯛꯁꯨ ꯍꯥꯏꯒꯗꯧꯅꯦ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯛꯏꯅꯦ ꯍꯪꯉꯛꯑꯦ ꯃꯤꯅ ꯑꯩꯒꯤ ꯃꯃꯤꯡ ꯁꯤꯁꯤꯗ My B ꯅꯠꯇꯦ ꯃꯀꯣꯛꯇꯩ ꯍꯥꯏꯔꯛꯑꯣ what is your name ꯍꯪꯉꯛꯑꯦ My name is Blessy. ꯁ꯭ꯄꯦꯂꯤꯡ ꯇꯧꯔꯛꯑꯣ Blessy. ꯑꯗꯨꯒ ꯀꯔꯤ ꯕ꯭ꯂꯦꯁꯤ ꯂꯝꯍꯦꯟꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣꯕ ꯑꯩ ꯅꯠꯇꯦ ꯃꯥ ꯀꯔꯝꯕ ꯈꯨꯗꯣꯜ ꯂꯤꯛꯇꯣꯏꯅꯣ ꯑꯩꯁꯦ ꯕ꯭ꯂꯦꯁꯤ ꯂꯝꯍꯦꯟꯕꯤꯁꯤꯅ ꯃꯃꯥꯅꯦꯌꯦ ꯕ꯭ꯂꯦꯁꯤꯗꯤ ꯂꯝꯍꯦꯟꯗꯦꯌꯦ ꯃꯌꯥꯝ ꯃꯃꯥꯁꯨ ꯍꯦꯟꯗꯦ ꯕ꯭ꯂꯦꯁꯤꯁꯨ ꯍꯦꯟꯗꯦ ꯄꯄꯥꯁꯨ ꯍꯦꯟꯗꯦ ꯗꯦꯕꯗꯠꯇ ꯆꯣꯡꯊꯥꯝ where are you from ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯍꯥ where are you from Where are you from? ꯀꯥꯏꯗꯩꯅꯣ ꯍꯪꯉꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤꯗꯣ ꯀꯥꯎꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯂꯝꯁꯦ ꯀꯥꯏꯗꯩꯅꯣ where are you from ꯕ꯭ꯂꯦꯁꯤ ꯑꯩ ꯍꯩꯇꯦ ꯀꯔꯝꯕ ꯂꯝꯗꯅꯣ ꯀꯔꯝꯕ ꯂꯝꯗꯅꯣ ꯍꯩꯇꯤ ꯈꯪꯗꯦ ꯕ꯭ꯂꯦꯁꯤꯁꯦ ꯀꯩ ꯂꯝ ꯃꯆꯥꯅꯣ ꯈꯪꯗꯦꯌꯦ ꯑꯩ ꯑꯉꯥꯡ ꯑꯩꯅꯤ ꯆꯥꯎꯔꯒ ꯍꯩꯔꯛꯀꯅꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤ ꯆꯥꯎꯔ ꯍꯩꯔꯛꯀꯅꯤꯗ ꯂꯣꯛꯊ꯭ꯔꯥꯎꯗꯩꯔꯕ ꯇꯥꯃꯣꯅ ꯑꯍꯥꯟꯕꯒꯤꯗꯤ DMCCꯅꯤ ꯍꯥꯏ ꯑꯅꯤꯁꯨꯕꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ グループꯇꯣ ꯅꯨꯄꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯇꯥꯃꯣ ꯃꯣꯏ ꯊꯥꯏꯅꯗꯒꯤ ꯀꯧꯔꯛꯄ ꯀꯥꯡꯕꯨ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯆꯥꯛꯀꯧꯕꯁꯦ ꯀꯨꯏꯔꯦ ꯍꯥꯏꯕꯅꯦ ꯑꯇꯣꯞꯄ ꯑꯃ ꯒ꯭ꯔꯨꯞꯇꯣ ꯃꯣꯏꯗꯣ ꯅꯨꯄꯤ ꯍꯥꯏꯕꯅꯦ ꯍꯥꯏꯗꯤ ꯐꯨꯜ ꯐꯣꯝꯗꯤ ꯂꯩꯕꯅꯦꯕ ꯑꯩꯁꯦ ꯃꯃꯤꯡꯗꯣ ꯄꯨꯔꯥ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯇꯥꯃꯣ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯦꯕꯀꯣ ꯈꯔ ꯀꯨꯏꯔꯕꯗ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯆꯥꯛꯀꯧꯕ ꯁꯤꯟꯗꯣꯏꯁꯤꯅ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩ ꯌꯥꯝꯅ ꯍꯦꯄꯤ ꯑꯣꯏꯌꯦ ꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏꯅꯦ ꯑꯩ ꯌꯥꯝ ꯍꯦꯄꯤ ꯑꯣꯏꯌꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯍꯦꯄꯤ ꯑꯣꯏꯌꯦ ꯍꯥꯏꯔꯛꯑꯦ ꯀꯤꯔꯥ ꯍꯥꯏꯅꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯦꯟꯖꯣꯏ ꯍꯥꯏꯔꯛꯑꯦ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯣꯝꯁꯨ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯊꯤꯡꯉꯨꯖꯝ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤ ꯕ꯭ꯂꯦꯁꯤ ꯍꯥꯏ ꯍꯥꯏꯔꯛꯑꯦ how old are you ꯍꯥꯏꯔꯛꯑꯦ How old are you ꯍꯥꯏꯔꯦ I am poor. ꯍꯧꯖꯤꯛꯄꯨ ꯅꯪ ꯐꯣꯔꯅꯦ ꯁ꯭ꯀꯨꯜꯗ ꯍꯥꯏꯕꯗꯨꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯅꯪ 5 ꯌꯧꯔꯗꯨꯗꯤ I am ꯁ꯭ꯀꯨꯜꯗ 5 years 5 old ꯇꯝꯗꯦ ꯃꯥ ꯑꯗꯨ ꯍꯥꯏꯌꯣ ꯁ꯭ꯀꯨꯜꯗ 하이브도 하요 난 게 해봐 how old are you I Blessy am fine, thank you. how old are you all I am poor. Yes. Years old. very good I am 4 years old. ꯅꯪꯗꯤ 4 years ꯅꯠꯇꯦ 5 years 수로도고 ꯑꯗꯨꯒ 라주 셔마 so cute baby ꯍꯥꯏ thank you Thank you, thank you. ꯇꯥꯃꯣꯅ
ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯛꯑꯦ ꯕꯤꯔꯥꯠ ꯁꯤꯡꯍ ꯕ꯭ꯂꯦꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯛꯑꯦ Thank you. ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯂꯩ ꯃꯆꯅꯨꯅ ꯆꯦ ꯍꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯊꯥꯏꯅꯗꯤ ꯁꯨꯝ ꯊꯥꯏꯅꯗꯩ ꯁꯨꯝ ꯌꯦꯡꯉꯛꯑꯦ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯁꯤꯁꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯐꯖꯅ ꯊꯣꯛꯑꯦ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯛꯑꯦ Thank you. Thank you. ꯂꯣꯟ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤ ꯈꯗ꯭ꯔꯛꯁꯨ ꯌꯥꯝ ꯁ꯭ꯀꯨꯜꯗ ꯍꯩꯔꯦ ꯇꯝꯃꯤ ꯍꯥꯏꯔꯦ ꯅꯤꯁꯤꯀꯥꯟꯇꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯅꯣ ꯀꯔꯤ ꯁ꯭ꯀꯨꯜ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯍꯥꯏꯔꯛꯑꯦ ꯊꯣꯏꯊꯣꯏ School bus. ꯅꯠꯇꯦ ꯅꯣꯏ ꯅꯠꯇꯦ ꯅꯣꯏ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯀꯔꯤꯔ Latajan Alia Public School. ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯋꯦꯟꯗꯤ ꯁꯔꯨꯡꯅ ꯍꯥꯏꯔꯛꯏꯁꯦ ꯗꯥ ꯏꯅꯝꯃꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕ꯭ꯂꯦꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯋꯦꯟꯗꯤ Thank you. ꯑꯥ ꯀꯩꯅꯣꯔꯣ Thank you. ꯋꯦꯟꯗꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯣꯏꯒꯤꯔꯣ ꯅꯠꯇꯦ ꯑꯣꯏꯔꯝꯃꯔꯣꯏ ꯀꯩꯅꯣꯒꯤ ꯑꯗꯨꯒ ꯃꯆꯥꯗꯨꯔꯥ ꯕ꯭ꯂꯨꯅ ꯍꯥꯏ ꯈꯪꯗꯦ ꯕ꯭ꯂꯦꯁꯤ ꯑꯩꯅ 3 years oldꯅꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯣ ꯃꯥꯗꯤ ꯆꯍꯤ 3 ꯁꯨꯔꯦꯌꯦ 3 years old ꯁꯨꯔꯦꯌꯦ ꯊꯤꯉꯨꯖꯝ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤ ꯁꯣ ꯀ꯭ꯌꯨꯠ ꯕꯦꯕꯤ ꯍꯥꯏꯔꯛꯑꯦ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯊꯣꯏꯊꯣꯏ ꯅꯪꯕꯨ ꯀ꯭ꯌꯨꯠ ꯑꯣꯏꯕ꯭ꯔꯥꯅꯦ Oida. ꯑꯣꯏꯌꯦ Thank you. ꯏꯁ ꯏꯁ ꯑꯩ ꯃꯥꯏ ꯁꯤꯔꯦ. ꯈꯗ꯭ꯔꯛꯁꯦ I think the sana papa. ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯔꯛ ꯊꯠꯅ ꯍꯥꯏꯖꯔꯛꯀꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯩꯈꯣই ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯥꯏꯐꯁꯤꯗ ꯌꯥꯎꯕꯤꯔꯛꯄ ꯃꯌꯥꯝ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯁꯦ Loimo sana ꯑꯥ, papa. ꯊꯤꯉꯨꯖꯝ Papa. ꯕꯤꯅꯣꯗꯤꯅꯤ Papa ꯗꯦꯕꯤꯅ loimo ꯑꯣꯀꯦ sana. ꯍꯥꯏꯔꯛꯑꯦ Loimo sana. ꯂꯣꯏꯅ ꯁꯥꯟꯅꯗꯣꯏꯅꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯒꯅꯦ ꯁꯥꯟꯅꯔꯤꯁꯦ Ojik loidibra. ꯍꯧꯖꯤꯛ ꯂꯩꯔꯤꯌꯦ ꯃꯤ ꯃꯌꯥꯝ ꯆꯪꯉꯛꯇꯅ ꯕ꯭ꯂꯦꯁꯤ ꯀꯩꯗꯧꯔꯤꯒꯦꯅ ꯍꯪꯉꯛꯏꯁꯦ ꯃꯤ Thank you. ꯍꯧꯖꯤꯛ ꯆꯥꯝꯃ ꯃꯌꯥꯅꯦ ꯍꯧꯖꯤꯛ Ano ꯂꯩꯔꯤꯁꯦ haigida? ꯑꯥ Kaya ke. ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪ ꯇꯞꯅ ꯍꯥꯏꯔꯛꯄ ꯕ꯭ꯂꯦꯁꯤꯁꯦ ꯃꯔꯝ ꯌꯥꯒꯗ꯭ꯔꯥ ꯌꯥꯝ ꯃꯣꯛꯑꯦꯅ ꯍꯥꯏꯔꯛꯑꯦ Thank you. Men. ꯐꯣꯇꯣ Ay, ꯍꯥꯞꯄꯒ sing na ꯍꯥꯏꯔꯛꯄ. sana bate bayaw. ꯑꯗꯨ ꯑꯗꯨꯝ ꯊꯥꯒꯠꯂꯨ ꯀꯔꯤ ꯐꯣꯇꯣ ꯅꯨꯄꯤꯗꯨꯒꯤ ꯃꯔꯛꯇ ꯐꯣꯇꯣ ꯑꯃ ꯊꯣꯛꯍꯟꯒꯦ ꯇꯧꯕ ꯕ꯭ꯂꯣꯛꯀꯤꯗꯁꯨ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯃꯔꯛꯇ ꯑꯣ 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 ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯎꯝ ꯑꯗꯨꯗ ꯌꯥꯎꯕꯅꯦꯕ ꯎꯝ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯃꯅ ꯖꯣꯁ ꯁꯦꯠ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯖꯣꯁꯅ ꯍꯜꯂꯣ ꯖꯣꯁ ꯁꯤ ꯅꯠꯇ꯭ꯔꯥ Just ko. ꯑꯀꯣꯟꯕꯒꯤꯗꯣ 4.15 ꯑꯥ ꯌꯥꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯁꯦ ꯃꯌꯥꯝꯗ Chakobada thengnaje. ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯆꯥꯛꯀꯧꯕꯗ ꯊꯦꯡꯅꯁꯦ Kama tongdina maito. ꯗꯈꯤꯅꯥꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯁꯤꯟꯕ ꯇꯥꯔꯦ ꯑꯧ ꯃꯃꯥꯡꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯗꯈꯤꯅꯥ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯗꯤ ꯑꯦꯝ ꯁꯤ ꯁꯤꯅ ꯁꯤꯟꯕ ꯃꯁꯤꯡꯗꯨꯗꯒꯤ ꯃꯤ ꯍꯦꯟꯕꯗꯣ ꯈꯨꯗꯛꯇ ꯑꯃꯨꯛ ꯑꯋꯥꯠꯄꯗꯣ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯇꯥꯃꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯍꯔꯥꯎ ꯆꯛꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯅꯤ나 ꯑꯗꯨꯝ ꯈꯨꯗꯛ ꯈꯨꯗꯛꯀꯤ ꯑꯗꯨꯗ ꯐꯖꯕ ꯊꯤꯕ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯀꯩꯝꯇ ꯈꯥꯏꯅꯗꯕꯤꯗ ꯃꯌꯥꯝ ꯇꯥꯃꯣ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯩ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯗꯨꯒ ꯖꯣꯁꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯣꯏꯊꯣꯏ ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ Thank you, thank you. ꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏꯁꯦ ꯑꯥꯏ ꯑꯦꯝ ꯖꯁ ꯀꯤꯗꯤꯡ ꯑꯩꯗꯤ 9 years oldꯅꯦ ꯍꯥꯏꯌꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯗꯤ ꯆꯍꯤ 7 ꯁꯨꯔꯦ ꯍꯥꯏꯔꯛꯑꯦ Sabi daw na ina. ꯑꯗꯨꯒ ꯕꯤꯔꯥꯠ ꯁꯤꯡꯍꯅ ꯍꯥꯏꯔꯛꯏ ꯃꯥꯏ ꯃꯦꯁꯦꯖ ꯆꯠꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯩꯅꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕꯅꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯗꯨꯗꯣ ꯇꯥꯏꯇꯜ ꯑꯩꯅ ꯊꯝꯅꯦꯜꯗꯤ ꯑꯗꯨ ꯊꯣꯟꯕꯅꯦ ꯑꯗꯣ ꯊꯝꯅꯦꯜꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯆꯞ ꯃꯥꯟꯅ ꯊꯣꯜꯂꯨ ꯀꯩ ꯍꯥꯏꯅ ꯊꯣꯟꯒꯦ ꯑꯩ ꯈꯪꯗꯦ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃ ꯀꯩꯅꯣꯗꯨ ꯌꯦꯡꯉꯨ ꯄꯤꯛꯆꯔ ꯑꯁꯦꯡꯕ ꯑꯃ ꯌꯥꯎꯕ ꯌꯥꯔꯦ ꯑꯩ ꯌꯦꯡꯉꯦ ꯑꯗꯨ ꯌꯥꯔꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯇꯥꯃꯣꯅ ꯊꯥꯔꯛꯏ ꯀꯩꯅꯣꯅꯤ ꯕꯤꯔꯥꯠ ꯁꯤꯡꯍꯥꯅ ꯏꯕꯤꯔꯛꯏꯁꯦ ꯗꯦꯜꯂꯤ ꯏꯔꯥꯡ ꯀꯔꯝ ꯇꯧꯒꯦ ꯗꯦꯜꯂꯤꯁꯦ ꯏꯔꯥꯡꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯕꯨ ꯗꯦꯜꯂꯤꯁꯦ ꯄꯣꯂꯨꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯆꯤꯛꯄ ꯈꯅꯥꯎ ꯅꯥꯕ ꯍꯥꯏꯗꯤ ꯄꯣꯂꯨꯁꯟ ꯋꯥꯡꯃꯟꯕꯒꯤ ꯑꯦꯂꯔꯖꯤ ꯇꯧꯕꯒꯤꯀꯣ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ
ꯌꯥꯝ ꯊꯤ ꯋꯥꯡꯉꯦ ꯄꯣꯂꯨꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯑꯦꯌꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔꯗꯣ ꯍꯥꯞꯄꯐꯥꯎꯗ 225-30 ꯌꯧꯋꯦꯕ ꯑꯗꯣ ꯀꯩꯝꯇ ꯑꯣꯄꯟ ꯑꯣꯏꯅ ꯂꯩꯕ ꯃꯐꯝꯗꯗꯤ ꯌꯧꯔꯅꯤ 400 ꯑꯩꯅ ꯊꯦꯡꯅꯈꯤꯕꯗ ꯐꯅꯌꯥꯝꯗꯤ ꯋꯥꯡꯈꯤꯕꯅꯦ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦ ꯄꯣꯂꯨꯁꯟ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ ꯗꯦꯜꯂꯤꯁꯦ ꯄꯣꯂꯨꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯎꯝ ꯑꯗꯨꯒ ꯉꯥꯉꯣꯝ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯁꯦ ꯍꯥꯏꯕ ꯍꯩꯇꯦ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡ ꯍꯥꯏꯕ ꯇꯥꯃꯣ ꯌꯥꯝ ꯀꯟꯅ ꯃꯣꯏ ꯗꯤ ꯑꯦꯝ ꯁꯤꯁꯤꯅꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯁꯣꯅꯤꯌꯥ ꯍꯣꯏ 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 ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩ ꯃꯊꯦꯜ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯤ ꯍꯣꯏꯒꯤ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤꯁꯦ ꯍꯧꯖꯤꯛ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯁꯣꯏꯕꯨꯝꯒ ꯎꯀꯥꯕꯤꯒ ꯊꯣꯡꯉꯒ ꯊꯝꯃꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦꯅ ꯗꯦꯕꯗꯠꯇ ꯆꯣꯡꯊꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯍꯥꯎ ꯑꯣꯜ ꯑꯥꯔ ꯌꯨ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯄꯨꯁꯄꯥ ꯀꯦ ꯑꯩꯆꯅ ꯏꯔꯛꯏꯁꯦ ꯀꯀꯥꯁꯦ ꯍꯦꯛ ꯎꯕꯒ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗꯨ ꯃꯤꯠꯇ ꯎꯔꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯃꯊꯪꯗꯗꯤꯀꯣ ꯃꯥ ꯐꯨꯔꯤꯠ ꯁꯤꯒꯥꯏ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯑꯩ ꯐꯨꯔꯤꯠ ꯂꯩ ꯉꯝꯗ꯭ꯔꯦꯕ ꯃꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯤगाꯏꯈꯤꯕꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥ ꯁꯥꯔꯤꯁꯦ ꯅꯥꯀꯟꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯩꯅꯣ ꯑꯩ ꯍꯟꯗꯛꯇꯤ ꯐꯨꯔꯤꯠ ꯁꯦगाꯏꯔꯔꯣꯏ ꯐꯨꯔꯤꯠ ꯂꯩꯇ꯭ꯔꯦ ꯂꯩ ꯀꯩꯅꯣ ꯇꯧꯗꯦꯕ ꯂꯩꯕ ꯉꯝꯗꯦꯕ ꯁꯤꯂꯥꯅꯁꯨ ꯂꯩꯒꯦ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯗꯤ ꯈꯔ ꯐꯔꯝꯒꯅꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯗꯦꯜꯂꯤꯁꯤꯗꯤ ꯑꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯂꯨꯁꯟꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯂꯩ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯉꯔꯥꯡ ꯅꯍꯥꯟ ꯗꯤꯋꯥꯂꯤ ꯇꯧꯁꯟꯈꯤꯕꯒꯤꯕ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯕꯣꯝꯕ꯭ꯂꯥꯁꯦ ꯁꯤꯗꯗꯤ ꯊꯤꯡꯕꯅꯦ ꯑꯗꯣ ꯊꯤꯡꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯊꯤꯡꯉꯦ ꯑꯗꯨꯅꯦ ꯃꯣꯏ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯡꯅ ꯌꯣꯟꯅꯕ ꯇꯥꯔꯦ ꯊꯥꯕꯗꯤ ꯍꯥꯟꯅ ꯊꯤꯡꯗ꯭ꯔꯤꯉꯩꯗ ꯊꯥꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯊꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯃꯝꯃꯦ ꯃꯄꯥꯟꯒꯥꯁꯦ ꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯂꯦꯁꯤꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯣ ꯕ꯭ꯂꯦꯁꯤꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯥ ꯍꯥꯏꯔꯛꯑꯦ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯏꯔꯛꯏꯁꯦ ꯑꯁ ꯋꯥꯎ ꯍꯥꯏꯔꯛꯑꯦ ꯂꯥꯏꯐ ꯍꯦꯛ ꯂꯣꯏꯕꯒ ꯐꯖꯅ ꯍꯥꯎꯅ ꯆꯥꯊꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯍꯥꯏ ꯁꯤꯂꯥ ꯀꯔꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯂꯩꯃ ꯆꯅꯨꯅ ꯏꯕꯤꯔꯛꯏꯁꯦ ꯆꯦꯆꯦꯒꯤꯅ ꯅ꯭ꯌꯨ ꯕꯤꯖꯤꯅꯦꯁ ꯚꯦꯟꯆꯔꯗꯣ ꯃꯥꯏ ꯌꯥꯝ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔ ꯀꯔꯕꯥꯔꯗꯨꯅꯦ ꯍꯥꯏꯁꯦ ꯁꯅꯥ ꯌꯥꯝ ꯁꯥꯅꯅꯕ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯀꯀꯥꯅꯗꯤ ꯁꯅꯥ ꯁꯥꯕꯒꯤ ꯑꯩꯅ ꯁꯨꯝ ꯀꯩꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔꯒꯤꯗꯒꯤ ꯑꯣꯏꯅ ꯃꯥꯏ ꯀꯔꯕꯥꯔꯁꯦ ꯈꯔ ꯌꯥꯝ ꯁꯥꯔꯒꯦ ꯆꯥꯎꯊꯣꯛꯍꯜꯂꯒ ꯃꯥꯏ ꯁꯅꯥꯁꯦ ꯁꯟ ꯃꯣꯍꯣꯔꯅ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯀꯦꯖꯤꯗ ꯑꯣꯏꯅ ꯁꯥꯔꯒꯦ ꯀꯦꯖꯤꯅ ꯁꯥꯕꯗꯨꯅ ꯅꯪꯅ ꯁꯥꯕꯤꯕ ꯇꯥꯔꯦ ꯑꯧ ꯍꯌꯦꯡ ꯄꯩꯁꯥ ꯈꯔ ꯄꯥꯏꯗꯕ ꯁꯟꯅ ꯃꯇꯝꯗꯅ ꯄꯋꯥ ꯁꯥꯕꯗꯨꯅ ꯑꯃ ꯑꯩꯅ ꯂꯩꯕꯅ ꯑꯣꯏꯅ ꯁꯥꯔꯒꯦ ꯑꯗꯨꯒ ꯀꯦꯅꯦꯗꯤꯅ ꯑꯣꯖꯥ ꯀꯣꯜꯀꯇꯥꯗꯁꯨ ꯀꯔꯤ ꯍꯥꯏꯅꯣ ꯊꯥꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯕꯤꯕ꯭ꯔꯥꯅ ꯍꯥꯏ ꯀꯩꯅꯣ ꯊꯥꯕꯤꯔꯛꯄ ꯍꯥꯏꯁꯦ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯣ ꯍꯋꯥꯏꯖꯥꯔ ꯑꯣꯏꯗꯣꯏꯅꯣ ꯃꯌꯥꯝ ꯗꯦꯜꯂꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯍꯥꯟꯅ ꯑꯝꯇ ꯀꯣꯟꯅꯅꯕ ꯍꯣꯠꯅꯖꯈꯤꯒꯦ ꯍꯧꯖꯤꯛ ꯃꯤꯋꯥ ꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯂꯣꯟꯕ ꯉꯝꯖꯗꯕꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯛꯄꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯐꯪꯍꯧꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯊꯦꯡꯅꯗꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯀꯣꯜꯀꯇꯥꯗꯗꯤ ꯄꯣꯂꯨꯁꯟ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯗꯦꯜꯂꯤꯗꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯄꯣꯂꯨꯁꯟꯁꯦ ꯁꯤ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯂꯛꯑꯣꯁꯦ ꯁꯦ ꯃꯌꯥꯝꯁꯦ ꯊꯣꯏꯊꯣꯏꯒꯤ ꯏꯁꯩ ꯑꯝꯇ ꯇꯥꯍꯟꯁꯤꯁꯦ ꯃꯣꯏ ꯏꯁꯩ ꯊꯣꯏꯊꯣꯏꯅ ꯁꯛꯄꯗꯣ ꯉꯥꯏꯔꯤꯅꯤ ꯀꯔꯤ ꯏꯁꯩ ꯁꯛꯀꯗꯣꯏꯅꯣ तू पास है सब
Blue blessy की मामा की नेम है रे माजे अंगांग ला अखोई ब्लॉग से अदुम येंगदी blessy की मामा की मम्मी ngakte ne अखोई दी सेकंड खुदिंग की याव ने अखोई ब्लॉग अंगते येंगो वीडियो अमतंग फाकल लगे हेड येंग बदा blessy की मामा की मम्मी ये more than 100 times यावरानी ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯃꯟꯗꯅ ꯁꯥꯎꯔꯛꯄꯁꯨ ꯌꯥꯎꯔꯦ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯏ ꯃꯃꯤꯡꯁꯦ ꯁꯨꯁꯤꯂꯥ ꯀꯧꯋꯦ ꯑꯗꯣ ꯕ꯭ꯂꯣꯛꯇꯗꯤ ꯁꯤꯂꯥ ꯀꯧꯋꯦ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯀꯩ ꯏꯁꯩꯅꯣ ꯌꯥꯝ ꯍꯩꯌꯦ ꯏꯁꯩ तू पासे है ने हो तू पासे है नवरेम विद्यालय मचनु युमदा चाकौबा यावदबा कयाम कुइरगे चे होइगी फैमिली से हरे चाकौबा यावदबा कयाम कुइरे सिलाना कुइद्रीदे ꯑꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯅꯤꯔꯛꯇꯤ ꯆꯠꯂꯕ ꯆꯠꯇꯦꯗ ꯑꯃꯨꯛꯈꯛ ꯅꯪ ꯌꯨꯝ ꯊꯣꯛꯎꯕꯗꯨꯗ ꯆꯠꯇ꯭ꯔꯣ ꯆꯠꯂꯤꯗꯨꯗꯤ ꯑꯗꯨꯅꯦ ꯑꯃꯨꯛꯇꯪ ꯆꯠꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯨꯍꯣꯡꯕꯗꯒꯤ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯨꯡꯗ ꯁꯤꯗꯩꯗ ꯑꯃꯨꯛ ꯆꯠꯂꯦ ꯁꯤꯗ ꯑꯃꯨꯛ ꯍꯣꯏꯅꯦ ꯁꯤꯝꯂꯥꯗ ꯂꯩꯔꯤꯉꯩꯗꯨꯃꯗꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯇꯕꯗꯤ ꯆꯍꯤ ꯍꯟꯗꯛꯀ ꯑꯅꯤ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯅꯪ ꯌꯥꯎꯗꯕꯁꯦ ꯍꯟꯗꯛ ꯀꯩꯅꯣꯁꯤꯒ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯒ ꯑꯅꯤꯔꯛ ꯁꯨꯗꯣꯏꯕ 마나 ꯌꯥꯎꯗꯕꯁꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛ ꯊꯣꯛꯏ ꯑꯗꯨꯒ ꯑꯗꯨ ꯆꯠꯂꯨꯕꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯁꯤꯝꯂꯥꯗ ꯂꯩꯔꯤꯉꯩꯗ ꯌꯥꯎꯗꯕ ꯅꯤꯡꯊꯧꯖꯝ ꯃꯦꯝꯄꯤꯛ ꯁꯤꯗꯤ ꯃꯁꯛ ꯈꯪꯗꯦꯍꯦ ꯃꯕꯣꯛꯁꯦ ꯆꯦꯜꯂꯒ ꯅꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯉꯤꯌꯦ ꯍꯥꯏꯔꯤꯌꯦ 마법네 이체 멤픽 थोꯛꯂꯛꯑꯦ 이체 멤픽 야우래 이체 멤픽 ꯀꯩꯗꯧꯔꯤꯒꯦ ꯑꯝꯇ ꯍꯪꯉꯣ 이제 멤픽 ꯇꯣꯔꯤꯒꯤꯅꯦ ꯆꯦꯆꯦ ꯑꯌꯣ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯍꯥꯏꯌꯣ ꯆꯦꯆꯦ ꯑꯌꯣ ꯅꯥꯕ ꯐꯔꯕꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯏꯌꯥ ꯁꯍꯥ KTM 바이커 KTM 바이커 이ꯌꯥꯝꯕ 이때임ꯃꯗꯣ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯑꯣꯏꯅ DMCCꯅ ꯁꯤꯟꯕ ꯆꯥꯛꯀꯧꯕꯗꯨꯗ ꯌꯥꯎꯔꯨꯔꯒꯦ ꯍꯌꯦꯡ ꯑꯗꯨꯒ ꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯂꯦꯁꯤꯒꯤ ꯁ꯭ꯀꯨꯜ ꯅꯦꯝ ꯑꯁ ꯃꯥꯗꯤ ꯗꯤꯇꯦꯜꯁ ꯂꯧ ꯂꯩꯔꯦ ꯑꯉꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯦ ꯑꯉꯥꯡꯅꯦ ꯁꯤ ꯍꯥꯏꯗꯨꯗꯤ ꯑꯩ ꯆꯍꯤ ꯑꯍꯥꯟꯕꯗ 3 ꯁꯨꯔꯦ ꯍꯥꯏꯔꯒ ꯀꯣꯟꯅ ꯆꯍꯤ 9 ꯁꯨꯔꯦ ꯍꯥꯏꯔꯛꯏꯗꯨꯗꯤ ꯕ꯭ꯂꯦꯁꯤ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯔꯨ ꯂꯥꯛꯑꯣꯌꯦ ꯗꯗꯥ ꯕ꯭ꯂꯨꯅ ꯅꯠꯇꯟ ꯑꯥꯏꯗꯤꯌꯥ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯃꯝ ꯂꯧꯊꯣꯛ ꯍꯪꯉꯤ ꯃꯥꯁꯨ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯒꯤ ꯅꯦꯝ ꯒꯥꯏ ꯍꯥꯏꯗꯣ ꯌꯨꯝꯂꯦꯝꯕꯝ ꯃꯤꯂꯟ ꯍꯥꯏꯕꯅꯦ ꯏꯕꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯃꯤꯂꯟ ꯍꯥꯏꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯌꯨꯝꯂꯦꯝꯕꯝ ꯑꯣ ꯑꯩꯈꯣꯏ ꯅꯅꯥꯎ ꯍꯣꯏꯒꯤꯗꯨꯅꯤ ꯀꯩꯅꯣ ꯈꯨꯝꯃꯣ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯁꯦ ꯅꯪꯅ ꯅꯅꯥꯎ ꯍꯥꯏꯕꯗ ꯑꯩ ꯑꯗꯨ ꯃꯪꯉ ꯂꯩꯔꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯏꯟꯖꯥꯡ ꯈꯔ ꯍꯥꯎꯕ ꯑꯃ ꯊꯣꯡꯉ ꯊꯝꯃꯤꯌꯦ ꯑꯩꯈꯣꯏꯁꯦ ꯆꯥꯊꯣꯛꯇꯅ ꯊꯝꯒꯦꯅ ꯁꯤꯂꯥꯅ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯅꯣꯏꯗꯤ ꯉꯁꯤ ꯌꯨꯝꯗꯗꯤ ꯆꯥꯔꯝꯕꯅꯤꯗ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯑꯣ ꯀꯩꯅꯣꯁꯤ ꯕ꯭ꯂꯨꯁꯦ ꯗꯗꯥ ꯅꯠꯇꯦ ꯆꯤꯆꯦꯅꯤ ꯑꯩꯈꯣꯏꯗꯤ ꯕ꯭ꯂꯨ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕꯣꯏ ꯅꯤꯡꯗꯅ ꯗꯗꯥꯅ ꯀꯧꯔꯦ ꯗꯗꯥ ꯅꯠꯇ꯭ꯔꯦ ꯆꯤꯆꯦꯅ ꯍꯥꯏꯌꯦ ꯆꯤꯆꯦ ꯍꯥꯏꯌꯣ ꯀꯩ ꯁ꯭ꯀꯨꯜ ꯇꯝꯒꯦ ꯍꯪꯉꯣ 스쿨도 tam게 ꯀꯩꯅꯣꯅꯦ ꯅꯤꯡꯊꯧꯖꯝ ꯃꯦꯝꯄꯤꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯆꯦꯆꯦ ꯈꯔ ꯐꯔꯦ ꯍꯥꯏ ꯑꯁ ꯐꯔꯦ ꯆꯦꯆꯦ ꯈꯔ ꯐꯔꯗꯤ ꯐꯔꯦ ꯑꯗꯣ ꯃꯕꯣꯛꯇꯤ ꯍꯌꯦꯡ ꯂꯥꯛꯄ ꯌꯥꯔꯔꯣꯏꯅꯦ ꯆꯥꯛꯀꯧꯕꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯕꯣꯛ ꯍꯌꯦꯡ ꯆꯥꯛꯀꯧꯕꯁꯦ ꯂꯥꯛꯄ ꯌꯥ ꯇꯥꯔꯗꯤ ꯂꯥꯛꯑꯣ ꯉꯍꯥꯛ ꯀꯩꯅꯣ ꯏꯌꯥ ꯁꯥ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯏꯌꯥꯝꯕ ꯎ ꯃꯣꯔꯣꯛ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯎ ꯃꯣꯔꯣꯛꯇꯤ ꯇꯨꯝꯕ ꯂꯣꯏꯈ꯭ꯔꯦꯗ ꯆꯥꯎꯗꯅ ꯌꯣꯟꯊꯣꯛꯄꯐꯥꯎ ꯂꯣꯏꯈ꯭ꯔꯦ ꯇꯔꯦꯠ 3 ꯍꯦꯛꯑꯦ ꯌꯣꯟꯗꯅ ꯂꯣꯏꯈ꯭ꯔꯦ ꯍꯟꯗꯛ 3ꯂꯛꯇꯤ ꯍꯦꯛꯍꯧꯋꯦ ꯑꯗꯣ 3ꯂꯛ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯍꯦꯛꯇꯣꯛꯈ꯭ꯔꯦ ꯃꯄꯥꯟ ꯈꯔꯒꯗꯤ ꯑꯗꯨم ꯁꯥꯔꯛꯑꯦ ꯃꯄꯥꯟ ꯁꯥꯔꯒꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗ꯭ರೆ ꯀꯦꯜꯂ ꯇꯣꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯍꯟꯗꯛꯈꯔ ꯐꯖꯅ ꯄꯥꯟꯈꯤ ꯎ ꯃꯣꯔꯣꯛ ꯀꯩꯅꯣ ꯇꯧꯔ ꯃꯁꯤꯡ ꯐꯅ ꯌꯥꯝꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯇ ꯍꯥꯞꯈꯤꯕꯅꯤ ꯎ ꯃꯣꯔꯣꯛꯇꯣ ꯂꯣꯏ ꯍꯦꯛꯑ ꯌꯣꯟꯈꯤꯕꯒꯤ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯆꯥꯔ ꯈꯔ ꯁꯦꯝꯍꯧꯋꯦ ꯑꯗꯣ ꯁꯤꯂꯥ ꯑꯩꯈꯣꯏ ꯏꯕꯥꯅꯤꯗꯤ ꯃꯣꯔꯣꯛ ꯀꯩꯁꯨ ꯌꯥꯝꯅ ꯆꯥꯕ ꯑꯣꯏꯗꯕꯅꯤꯅ
mayam thamjala ju kana de na mayam de yon thokre mai ki keno ji na tai cha da tawri da aduga imlem milan na ichi do nungai nungai ichi do nungai nungai na thambiyu ko chare ko siaba no ichi yam nungai leidi to masana oina kayam nungai ge do hayela ge Desi karan taro kana. aduga Yunako school da ni o Manipur da leba mana Desi ya. Ai saura age. Desi ji jaga jaga lau de ngo maya. Adu na bomla thajala uko ma. Karan aduga nang no desi ta inde. Pik tu yeng si bia kano ra. je tul macha ji makha thangbo si ke do ben si thame jo Pik tu yeng bia ra na. Adu di karan nang no. aduga kaino ji ne iya sa je amu hare iyamba yendem sogri kayam chaurge yendem ju ayamba lo yon thokre akoi gi chana ba khar khak ta ngai ore yendem di hojing ning tham ta changam ni na mai gi growth se handare ba pixel e ba aduduna loina mak yon thokram ne pambi hoina aduga sogri di loigre sogri di matam loire silo sogri pambi amani hauri chan na ba atai di akoi yumgi hanagi sogri di loi loigre Naurem Vidyalay Machanu se mathang chahida sana khar yamna sarakanda oina yauro ningol chakobudo haire Hoi. Haidi Manipur da di sana khai sana aseng ba si de ba yar oi sana khara yam na si de ba yar oi. Kan ai kanom tawre na. kaino Akoi gi phone jina maro ma sak na maro ma thi bane. Phone na maro mam bane. mamro yamna ai si kaino lekhatabra brightness di lekhaleda Akoi si phone ji ya de na akoi phone ji di yam tang boi bani na ne. Adagi hajikangi filter nungtar hapa khopa amatta tawde hoi de original. ningthokjam iya kaino iche gi ne thoi je sam tien badagi masak yam phajathokle hai Desi na masak phasa thue hai je tadra. iche men pikna haire ine iche men pik masak khangbro asidam ta hayu law ne masak khangbra na iche mabok lo iche men pik lo na aina na wona hangbane nang na hangi do kai gino blue na haire blessy je yam cute oye che na Cici ai Manipur thola kan da theng na je hai lawo. che je kai lam dagi no che blue je aduga Naurem Vidyalay Machanu ne irei je kaka iPhone amma leiba yare da paisa yam thobani na paisa thok boi di sila loi loksang gre kara ge iPhone da Ai si man bra mai paisa ka se lorong do ba. Lau di am lau ni he ma su bi bi rak de. mayam mamang di ma smai hai ne ai ngon da lupa mu pa hen poten da aduna tawri ji ne na ema Paisa ge magi kaka na hai si tinjung inja ba oi jage mayam bor piro. Ni di mai ni pina pai ya ko di mana dum pai je. iPhone am di lei ji da Natonda dum hangjau natonda dum pam pi jo ai pai leite. kari amta hai ro phajana Natonda dum haijau natonda dum hangjau ai di upai leite paisa nang na pai banina. paisa maram ji wari sara roi ji ma amuk saurani maitram dagi ne ai che blue do yum gi lebam silati khangam ni maitram je Kano da ni kai no mai tram mai je. Nambon yau ding gi do.
एयरपोर्ट के अदाइदो ककासु खंगनी कइनो नंग खंग्ब्रा येंगवानिदा ताइंदे हौरानी मागी निंगोम थोइबी हाय हायरे हाय 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 KH अंजलि चाक चारबो कका है चाक चाद्री चाक नंग अमता गात सीम त पार्ट में से हम थोलेबा सिंद कक्के तो ओके ओके चाक चाद्री चाक ती लोइरगा थमे मयाम ngahak wari sanaraga wari sanarba matungda chagena ningom thoibina blessy hi haire हाय हाय nang jo haro hello mayam nungai biribo ga haidong natro मैम नुमाइब्रो अखोई चाक चादरी mayam nungai ribo khoi chak chadri nang di complain to male da तोड़े दे कंप्लेन tau dia es kanano sila ama sangi he yengo mani mamau in beheren मा mama gi kamen pabidre haire इमा साक सारबो अखोइदि साक साद्री कइ इंजांग थोंगागे mama ngasi live ta change ima je nahan di thingna de na kami kaino ne mama gi kamen je ngaktang magul lehan ge na thammani da aidi sat launa pathok pa pamui na ningom thoibi na haire blessy nahan gi diwali jagoi do amtaga haire nahan diwali ni ta saba jagoi do khajing ma na chakiu do waiko as awuk sare adu kadai di tamai na adu kari kadai di yoge du jagoi do o mai je kaino wer mane ama viral chare na manipuri angang kari ba tete sapa ma bra adu na saba jagoi du style ne man tam ni je lampak ta saba do ai hoki se gyan dare adu ne mama sai je kaino na blue na haire he blessy what are you doing haire Why are you doing? thoi thoi gi dance te ningom thoi bi pugli pai ge thoi thoi nak dance to yam phajai ye kaino ne beran gi ma gi sak chadriye thongliye haire hoi hoi magun leihan bagi oiradi kaisu kaide kei injang thong ino ima imau na pidi duty jakhiba male ima na jak thongma male mawong je Karena phone metro gaming tawna blessy ma ngai metro gaming na haje iche kai mathel iche kai mathel thonglage haire hello माजे सोंदा फोन खक पाइ बजाखि आई ओइना खुमागे अखोइ जे ngasi सोइजिनगा उकाबिगा थोंगे ngasi दि खुमाके आयो हा अखोइ नि खुमाके आयो थोइ थोइगा ब्लेसी गई बानी खुमाके ब्लेसी जो सिदा लानी योत पाइ बिया दि ayamgi line tong tong Bini mali. chapo bagi advertise yauriba adu dugini करें जांग तो अखोइ करें जांग ने बा nga थोंगे हाइग्रो ना थोंगे ला अखोइ कहीं दी करें जांग चाबी गे नेने ओइदी करें जांग चागे हाइरो अखोइ जो कैसे आओगे नते अखोइ दी nga थोंगे नेने ओइगी दी करी थोंगे थोंगे निने हदे के ने थोंगे के मथन थोंगे अदगी अमाइरा खुमन इसे दिल्ली कदाई वाइदे लेरिनो अखोइ लेजे दिल्ली दी अखोइ आईएनए मार्केट मनाक्तने साउथ दिल्ली आईएनए मार्केट मना सब एक्स की तो अखोइ चलेदा अदुगा केस अंजलि अखोइ जो नामुक जोइन अको एलियाना लाइश्रमना हाय हायरे हाय ब्लेसी हायरे हाय अदुगा ब्लूना आइगी लास्ट कमेंट गो हायरे कइनो गो कई हाय मनो केएच अंजलि मथेल सिद्धि हाउरनी हे हायरे अंजलिना कना किनो अखोइगी nga thongba hauni हायरे ओ अखोइ युंदला हाउ चामिनर जे लाओ हायो हुजिक नुंदांदा ला चानासे चाक चामिना से के जोगा लागतैनो करी तोंग लागदैनो बा अदुगा मथंगिना निंगोम थोइबिना थाबे ये दिल्ली दा nga खुहोंगदो लैत्रे हायरि सरेंगदो सिददी चमरी यांखै पी 1 kg सु
ꯐꯥꯗꯕꯤꯗꯣ ꯁꯔꯦꯡꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯁꯤꯗꯩꯗ ꯀꯦꯖꯤ 4-5ꯒ ꯇꯥꯕꯗꯣ ꯇꯧꯕꯕꯨꯗꯤ ꯑꯩꯅ ꯉꯁꯤ ꯊꯥꯒꯠꯈꯤꯕ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯗ ꯎꯠꯂꯤꯕ ꯃꯥꯔꯀꯦꯠꯇꯣ ꯀꯩꯅꯣꯅꯦꯕ ꯃꯟꯗꯤ ꯍꯥꯏꯗꯤ ꯍꯣꯜꯁꯦꯜ ꯃꯥꯔꯀꯦꯠ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯥꯔꯀꯦꯠ ꯃꯆꯥ ꯃꯆꯥꯗ ꯌꯣꯟꯅꯕꯁꯦ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯄꯨꯂꯞ ꯂꯩꯅꯕꯅꯦ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯍꯣꯡꯅ ꯐꯪꯉꯤꯅꯦ ꯃꯦꯇ꯭ꯔꯣ ꯒꯦꯃꯤꯡꯅ ꯍꯥꯏꯔꯛꯏꯁꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯦꯇ꯭ꯔോ ꯒꯦꯃꯤꯡꯅ ꯑꯗꯨꯒ ꯕꯦꯍꯦꯔꯦꯟꯒꯤ ꯃꯃꯥꯅ ꯕꯣꯕꯣꯛꯅ ꯂꯥꯛꯑꯣ ꯕꯣꯕꯣꯛ ꯕꯦꯍꯦꯔꯦꯟꯒꯤ ꯕꯣꯕꯣꯛꯅ ꯀꯩꯅꯣꯝ ꯏꯔꯛꯑꯦ ꯉꯁꯤꯗꯤ ꯏꯃꯧꯅ ꯊꯣꯡꯂꯤꯌꯦ ꯑꯣꯐ ꯂꯩꯕꯒꯤ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏ ꯃꯃꯥꯅ ꯍꯪꯈꯤꯕꯗꯣ ꯑꯗꯨꯒꯤ ꯕꯣꯕꯣꯛꯅ ꯈꯨꯝꯃꯛꯑꯦ ꯌꯦꯟꯖꯥꯡ ꯂꯩꯇꯗꯅ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯁ ꯏꯟꯖꯥꯡ ꯂꯩꯇꯗꯅ ꯆꯤꯛꯀꯟ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯥꯛꯑꯣ ꯏꯟꯖꯥꯡ ꯂꯩꯇꯕ ꯅꯨꯃꯤꯠꯁꯤꯗꯤ ꯏꯟꯖꯥꯡ ꯍꯦꯟꯅ ꯍꯥꯎꯋꯤꯍꯦ ꯕꯣꯕꯣꯛ ꯍꯣꯏꯒꯤꯗꯤ ꯑꯩ ꯍꯌꯦꯡ ꯐꯩꯖꯣꯝ ꯁꯦꯠꯅꯤ ꯕꯦꯕꯤꯆꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕ꯭ꯂꯦꯁꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯆꯠꯀꯅꯤ ꯁꯦꯠꯇꯧ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒ ꯈꯨꯗꯥꯡ ꯈꯨꯗꯩ ꯄꯨꯑꯣ ꯑꯥꯗ ꯈꯨꯗꯩ ꯅꯍꯥꯟ ꯁꯦꯠꯂꯣ ꯀꯥꯏꯅ ꯍꯥꯏꯅꯔꯁꯨ ꯑꯩ ꯂꯥꯏꯚ ꯇꯧꯔꯤ ꯁꯤꯂꯥ ꯂꯥꯡꯀꯟ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯁꯦꯠꯂ ꯆꯠꯀꯅꯤ ꯑꯗꯨꯗꯨꯒ ꯕꯦꯕꯤꯆꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯕ꯭ꯂꯦꯁꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯊꯣꯏꯊꯣꯏ ꯆꯠꯀꯅꯤ ꯑꯃꯩꯔꯥ ꯈꯨꯃꯟꯅ ꯏꯕꯤꯔꯛꯏꯁꯦ ꯏꯆꯥꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯔꯝꯁꯨ ꯃꯣꯛꯂꯝꯗꯧ ꯃꯥꯜꯂꯦ ꯃꯔꯝ ꯌꯥꯝꯅꯗꯤ ꯃꯣꯛꯑꯦ ꯑꯗꯣ ꯈꯔ ꯃꯥ ꯁꯤꯡꯉꯛꯄꯒꯤ ꯈꯗ꯭ꯔꯛꯇꯤ ꯈꯔ ꯍꯩꯔꯛꯑꯦ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯃꯔꯝꯗꯤ ꯌꯥꯝ ꯃꯣꯛꯑꯦ ꯅꯤꯉꯣꯝ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯩꯔꯦꯍꯦ ꯌꯥꯝ ꯆꯥꯟꯅ ꯆꯥꯟꯅꯅ ꯑꯟꯁꯔ ꯄꯤꯕ ꯍꯩꯌꯦ ꯍꯥꯏꯔꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯆꯦꯆꯦꯅ ꯆꯦꯆꯦ ꯕ꯭ꯂꯨꯅ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯗꯣꯛꯑꯣ ꯂꯥꯛꯑꯣ ꯆꯦꯆꯦꯅ ꯁꯣꯟꯗ ꯎꯗ꯭ꯔꯦ ꯁꯤ ꯌꯣꯠꯁꯦ ꯑꯩꯅ ꯄꯥꯏꯒꯅꯣꯅ ꯃꯈꯥ ꯊꯝꯃꯣ ꯍꯥꯏꯔ ꯅꯪ ꯍꯦꯛꯇ ꯄꯨꯈꯠꯂꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯆꯦꯆꯦ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏꯔꯛꯏꯁꯦ ꯅꯦꯛꯁꯀꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯀꯣ ꯕ꯭ꯂꯦꯁꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯁꯣꯝꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯏꯅꯦ ꯃꯤꯅ ꯅꯤꯉꯣꯝ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏꯁꯦ ꯂꯣꯏꯗ꯭ꯔꯤꯌꯦ ꯅꯤꯉꯣꯝ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏꯁꯦ ꯑꯍꯥꯟꯕꯩꯗꯣ ꯕꯤꯛ ꯍꯦꯠ ꯀꯧꯕꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯜꯚꯔ ꯃꯥꯟꯕꯤꯗꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯅꯣꯡꯃ ꯇ꯭ꯔꯥꯏ ꯇꯧꯒꯦꯅꯗꯤ ꯈꯜꯂꯤ ꯅꯍꯥꯟꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯇꯣ ꯈꯔ ꯌꯥꯝꯕꯒꯤ ꯂꯩꯕꯗꯣ ꯌꯥꯝꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯕ ꯅꯣꯡꯗꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯍꯥꯟꯕ ꯊꯦꯡꯅꯔꯛꯄ ꯊꯦꯡꯛ ꯌꯨ ꯑꯆꯣꯝ ꯕ꯭ꯔꯤꯟꯗꯥꯂꯤꯅꯤ ꯕ꯭ꯂꯦꯁꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯌꯥꯝꯅ ꯌꯦꯟꯅꯁꯦ ꯃꯕꯣꯛꯀ ꯍꯥꯏꯌꯦ ꯕꯣꯕꯣꯛꯅ ꯌꯦꯡꯉꯣ ꯕꯣꯕꯣꯛꯅ ꯆꯥꯛꯀꯧꯕꯤꯗꯣ ꯀꯅꯥ ꯌꯦꯟꯅꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯟꯅꯁꯦ ꯍꯥꯏꯌꯣ ꯅꯪ ꯁꯤꯗ ꯐꯖꯅ ꯐꯝꯃ ꯍꯥꯏꯌꯨ ꯂꯥꯛꯑꯣ ꯕꯣꯕꯣꯛꯅ ꯍꯪꯉꯛꯏꯁꯦ ꯌꯦꯟꯅꯁꯦ ꯌꯥꯏꯌꯦ ꯕꯣꯕꯣꯛ ꯍꯥꯏꯌꯣ ꯑꯗꯨꯒ ꯑꯅꯨꯁꯤꯡꯍꯥꯅ ꯍꯥꯏꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯥ ꯊꯣꯡꯉ ꯊꯝꯃꯦ ꯉꯁꯤ ꯏꯟꯖꯥꯡ ꯍꯥꯎꯅꯤ ꯂꯥꯏꯚ ꯇꯧꯔꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦꯅ ꯑꯗꯨꯒ ꯃꯦꯇ꯭ꯔꯣ ꯒꯦꯃꯤꯡꯅ ꯕ꯭ꯂꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯃꯪꯂꯦꯟ ꯂꯥꯏꯁ꯭ꯔꯝ ꯗꯗꯥ ꯁꯝꯗꯣ ꯈꯔ ꯁꯪꯖꯤꯜꯂꯣ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩꯁꯦ ꯁꯝꯁꯦ ꯁꯪꯗꯤ ꯁꯪꯉꯕꯅꯦ ꯑꯩꯅ ꯑꯉꯧꯕ ꯑꯣꯏꯅ ꯁꯪꯈꯤꯕꯩꯅꯦ ꯃꯊꯪꯅ ꯅꯤꯉꯣꯝ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯌꯣꯛꯑꯦ ꯃꯅꯤꯄꯨꯔꯗ ꯀꯦꯖꯤ 8ꯒ ꯇꯥꯕ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯌꯣꯛꯑꯦ ꯃꯅꯤꯄꯨꯔꯗ ꯀꯦꯖꯤ 8ꯒ ꯇꯥꯏ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯑꯃ ꯕꯤꯛ ꯍꯦꯠ ꯀꯧꯋꯦ ꯍꯥꯏꯕꯗꯣ ꯑꯁ ꯑꯗꯨꯗꯤ ꯍꯥꯎꯔꯅꯤ ꯍꯦꯛ ꯀꯦꯖꯤ 8 ꯇꯥꯔꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯑꯗꯨꯗꯤ ꯐꯥꯕꯕꯨ ꯌꯥꯝ ꯋꯥꯔꯝꯅꯤ ꯑꯗꯨꯛ ꯆꯥꯎꯔꯗꯤ ꯑꯗꯨꯒ ꯑꯦꯝ ꯑꯦꯁ ꯀꯦ ꯁꯤꯡꯍ ꯉꯄꯥꯏ ꯇꯥꯎꯕ ꯉꯄꯥꯏ ꯀꯧꯕ ꯉꯥꯗꯣ ꯉꯄꯥꯏ
ngapai kauba nga do ngapai natro haise ama kainone ngapai da nataba haipet silver man ba nga ama yawbudo adu do oir mane anu singana adu di aichu lake asinja aho chardi lake lao chamina je hayo Lao Samije. nang udre da masak to adagi achapot apple gumba yam achom brindalini blessy orange sai nungsibana ngaure hai thoi thoi ji nungsi ye nang lam hela leire adu ko sonda mina nungsi hai di kai hai do ba Thank you. thank you aduga kainone anu singana hai je chakouba kai nga tok doige hai chakouba ji hayeng akoi sida DMCC na kauba chakouba du in chalani mayam pulap yauna na ba ado moina kari nga kaino torom do male rau gumba torom do male aduga ang ningom thoibina hai je boiler da hena hawe as adu di phaja haw adu adi nga do phaja na chawr ni na mai tongan ba mahaw amla ani ba yena ga henjan jar ro adu di adu lakchar pudi nga na ju hen bani da khara yam char adi yen di yam char adi kaino to bani manglem laisram blessy good night hayeng amuk thengnarase au hayeng thengnarase haigro Au, hen thengnaje. Yo baba. loidore ningom thoibina ngapa manbiduna sital kaubune okay Yo ba. loidore ngak tanga khose ngapai kaubuduna sital kaubune asamgi famous ngane okay Like to mama na idili. mama si phone wai sana lu mama ju yaurani wari sana re aduna ne sidai da haje nga makhan mayam takla ije nga kaino da asam da yam maming chatwa nga ne haje sital haje aduga beren gi bobok na amaju ire e masu wa ngang ba yam haire ko bai oirage bobok aikhoi gi live amuk tharak lage ichanupi mesuri channel da hai boboi gi ju live thara age ye hoi bobok hai gro msk na delhi dagi iyambagi hawai jar do khara thara udana hawgadaba mali merata merati am na ine merata di nong muchabi ai merata jo akhoi ngang lai memcha basas ti mayum kari ensang charage blessy nga chaba haibro blessy nga chaba haibra ye sida lao wari sanro nga chaba haibra na haire je Ye. nang nga haubra ba Eliana laisram na haire je dada hoida mi atopa lakpro ina mana wari sanari se o ma phone da lakpa ado phone lakpa du da paikhatab du nungai tre na ma nakan da kan na kano tawri nokpa ga ngang ba tawri je ma ju wari sana lo e changani msk singana chamina se koiro o hai chamina je anu singana abe ma ji class ke ya tam lage haire ma je hojik nursery da lei nursery tamme bomla thare he thoi na khoi pam jaba bomla thare nang pam jadro si wari saji law ne do sida mayam ga bomla pambra pam dabra nungai tabra do wari sa du ni law Mayam, bobla pam dabla. nang di pambra ba Nay. pam dia se ningom thoibina haire ije aidi khajing masadu saningi ai sidadi khajing masadi pak phangde akhoi ju khajing masaje akhoi no je leiriba mafam jidadi pak phangde ba mar ta di lak ba yawe aduga aina na chaluba market ngasi thar ki blog ti yaw market to adudadi nga ji loi sure ba ma di wholesale thabam ni na adudadi nungti ge dum phange adu hong ju honge ada chani yang kai piori ba khajing do akhoi leiba aina leiriba mafam jidadi amu akhoi yaurpa matamda lupa chahum kunthra adumai pieba nang nang di ko pa ko di dai aso bu bit thanu bu gai no ningom thebina aichu bomla pamde blessy haije blessy
ꯕꯣꯝꯕ꯭ꯂꯥ ꯊꯥꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯑꯦ ꯍꯃꯥ ꯅꯦꯅꯦꯅ ꯀꯩꯒꯤ ꯄꯥꯝꯗꯕꯅꯣ ꯅꯪꯅ ꯄꯥꯝꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯦꯅꯦꯁꯨ ꯑꯩꯁꯨ ꯄꯥꯝꯗꯦ ꯃꯥꯁꯨ ꯄꯥꯝꯗꯦ ꯊꯣꯏꯊꯣꯏꯁꯨ ꯄꯥꯝꯗꯦ ꯅꯦꯅꯦꯁꯨ ꯄꯥꯝꯗꯦ ꯀꯣ ꯑꯩꯈꯣꯏꯗꯤ ꯅꯪꯗꯤ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯑꯩꯁꯨ ꯄꯥꯝꯗꯦ ꯊꯣꯏꯊꯣꯏꯅ ꯄꯥꯝꯗꯕ ꯄꯣꯠ ꯄꯄꯥꯁꯨ ꯄꯥꯝꯗꯦ ꯃꯃꯥꯁꯨ ꯃꯃꯥꯒꯤꯁꯨ ꯁꯦ ꯀꯃꯦꯟ ꯑꯝꯇ ꯄꯥꯊꯣꯛꯁꯤꯁꯦ ꯀꯃꯦꯟ ꯌꯥꯝꯈ꯭ꯔꯦ ꯑꯅꯨ ꯁꯤꯡꯍꯥꯅ ꯃꯅꯤꯄꯨꯔ ꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯍꯟꯗꯛꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯇꯧ ꯃꯥꯟꯗꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯦꯝ ꯑꯦꯁ ꯀꯦꯅ ꯗꯦꯜꯂꯤ ꯀꯔꯣꯝꯗ ꯂꯩꯕꯅꯣ ꯏꯌꯥꯝꯕ ꯗꯦꯜꯂꯤ ꯁꯥꯎꯠ ꯗꯦꯜꯂꯤ ꯑꯩꯈꯣꯏ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯂꯩꯕꯗꯣ ꯗꯦꯜꯂꯤꯒꯤ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯤꯉꯣꯝ ꯊꯣꯏꯕꯤꯅ ꯑꯩꯁꯨ ꯕꯣꯝꯕ꯭ꯂꯥ ꯄꯥꯝꯗꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯅꯨ ꯁꯤꯡꯍꯥꯅ ꯏꯕꯦꯝꯃ ꯕꯣꯝ ꯄꯥꯝꯗꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯄꯥꯝꯅꯗꯦ ꯀꯔꯤꯒꯤ ꯄꯥꯝꯗꯕꯅꯣ ꯅꯪꯅ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯄꯥꯝꯗꯕꯅꯣ ꯑꯩꯗꯤ ꯄꯥꯝꯗꯦꯗ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯄꯥꯝꯗꯦ ꯍꯥꯏꯅꯦ ꯑꯣ ꯄꯥꯝꯒꯅꯨ ꯄꯥꯝꯒꯅꯨ ꯁꯦ ꯀꯃꯦꯟ ꯄꯥꯊꯣꯛꯀꯦ ꯅꯪ ꯍꯦꯛꯇ ꯅꯞꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯦꯝꯆꯥ ꯕꯁꯁꯅ ꯏꯔꯛꯏꯁꯦ ꯕ꯭ꯂꯦꯁꯤ ꯂꯥꯏꯔꯤꯛ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤ ꯌꯥꯝ ꯕꯣꯝꯕ꯭ꯔꯥ ꯁꯤꯡꯉꯦ ꯒ꯭ꯌꯥꯟ ꯕꯣꯝꯕ꯭ꯔꯥ ꯌꯥꯝ ꯇꯥꯏ ꯄꯥꯝꯖꯕ꯭ꯔꯥ ꯕ꯭ꯂꯦꯁꯤꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯕꯣꯝꯕ꯭ꯔꯥ ꯄꯥꯝꯖꯕ꯭ꯔꯥ ꯄꯥꯝꯗꯦ ꯀꯅꯥꯝꯇ ꯄꯥꯝꯗꯦ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯥ ꯍꯩꯕ꯭ꯔꯣ ꯍꯩꯌꯦꯗ ꯅꯤꯉꯣꯝ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏꯁꯦ ꯕꯣꯝꯕ꯭ꯂꯥ ꯃꯅꯝꯗꯣ ꯗꯗꯥ ꯃꯆꯥ ꯑꯃ ꯂꯩꯌే ꯕꯣꯝꯕ꯭ꯂꯥ ꯃꯅꯝꯗꯣ ꯀꯩ ꯍꯥꯏꯅꯣ ꯅꯝꯊꯤꯌꯦ ꯅꯝꯕꯒ ꯅꯥꯏꯌꯦ ꯍꯥꯏꯕ ꯑꯣ ꯃꯅꯝꯗꯣ ꯍꯥꯏꯗꯤ ꯕꯣꯝꯕ꯭ꯂꯥ ꯃꯅꯝꯗꯣ ꯅꯝꯊꯤꯕꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯅꯥꯏ ꯍꯥꯏꯕ ꯑꯩꯁꯨ ꯁꯅꯥꯏꯟꯗꯤ ꯅꯥꯏꯌꯦ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯅꯨ ꯁꯤꯡꯍꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯕꯣꯝꯁꯦ ꯀꯤꯌꯦ ꯍꯥꯏꯌꯦ ꯕꯣꯝꯕ꯭ꯂꯥꯁꯦ ꯀꯤꯌꯦ ꯅꯪꯁꯨ ꯀꯅꯥꯅꯣ ꯀꯤꯕ꯭ꯔꯣ ꯁꯤ ꯀꯩꯅꯣꯁꯦ ꯅꯦꯅꯦꯅ ꯑꯅꯨ ꯁꯤꯡꯍꯥꯅ ꯍꯥꯏꯔꯛꯏꯕ ꯕꯣꯝꯕ꯭ꯂꯥꯁꯦ ꯑꯩꯗꯤ ꯀꯤ ꯍꯥꯏꯔꯛꯏꯕ ꯑꯩꯁꯨ ꯀꯤꯌꯦꯗ ꯕ꯭ꯂꯦꯁꯤꯁꯨ ꯀꯤꯌꯦꯀꯣ ꯑꯦꯂꯤꯌꯥꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯏꯁꯦ ꯏꯅꯝꯃꯒꯤ ꯈꯨꯅꯣꯛꯇ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯖꯥꯠꯂ ꯏꯅꯝꯃ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯂꯣꯏꯁꯟ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯅꯣꯛꯄꯒ ꯉꯥꯡꯕ ꯀꯟꯅ ꯇꯧꯔꯤꯌꯦ ꯃꯥ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯕꯒꯤ ꯁꯤꯂꯥ ꯅꯪ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅꯔꯛꯑꯦ ꯑꯩ ꯂꯥꯏꯐꯇ ꯃꯤꯅ ꯀꯧꯔꯛꯑꯦ ꯍꯌꯦꯡ ꯍꯥꯏꯅꯔꯁꯤꯀꯣ ꯋꯥꯔꯤ ꯁꯥꯁꯦ ꯑꯗꯣ ꯂꯥꯏꯐꯇ ꯑꯗꯨꯝ ꯆꯪꯉ ꯁꯥ ꯌꯥꯅꯤ ꯊꯝꯃꯦ ꯀꯃꯦꯟ ꯏꯔꯛꯑꯣ ꯑꯗꯨꯒ ꯁꯥꯔꯁꯦ ꯃꯌꯥꯝ ꯁꯤꯂꯥ ꯌꯥꯎꯗꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯛꯑꯦꯅꯦ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯍꯪꯅꯔꯛꯏꯕ ꯁꯤꯂꯥ ꯁꯤꯗꯩꯁꯤꯗ ꯏꯅꯥꯎꯄꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯛꯀꯧꯕꯁꯦ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯏꯆꯦꯅ ꯍꯪꯉꯛꯏꯕ ꯑꯗꯨꯗꯨꯒꯤ ꯍꯥꯏꯅꯔꯝꯃꯤꯕ ꯑꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯀꯅꯤꯌꯦ ꯁꯨꯇꯤ ꯂꯧꯔꯤꯔꯥ ꯂꯧꯗ꯭ꯔꯤꯔꯥ ꯈꯪꯗꯦꯌꯦ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯉꯥꯡꯅꯔꯝꯃꯤꯕ ꯀꯩ ꯍꯥꯏꯅꯣ ꯋꯥꯔꯤ ꯌꯥꯝꯅ ꯑꯅꯨ ꯅꯨꯡꯉꯥꯏꯈ꯭ꯔ ꯁꯤꯡꯍ ꯃꯥꯜꯂꯦꯗ ꯏꯆꯦ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯊꯣꯏꯕꯤꯒ ꯎꯅꯔꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯦ ꯑꯅꯨ ꯁꯤꯡꯍꯥꯅ ꯍꯣꯏ ꯆꯥꯕꯤꯔꯨꯔꯣ ꯊꯦꯡꯉꯅꯤ ꯑꯦꯂꯤꯌꯥꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯏꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤꯗ ꯏꯅꯝꯃ ꯁꯦ ꯏꯅꯝꯃ ꯊꯣꯛꯂꯛꯑꯦꯁꯦ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝ ꯑꯦꯁ ꯀꯅꯥꯅꯣꯝꯁꯨ ꯆꯪꯉꯦꯍꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯛꯑꯦ ꯁꯦꯝ ꯇꯨ ꯌꯨ ꯑꯝꯇ ꯍꯦꯄꯤ ꯄꯥꯏꯔꯝꯃꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯉꯁꯥꯏꯒꯤ ꯁꯤꯂꯥ ꯃꯥꯡꯉꯨꯔꯒ ꯑꯩ ꯅꯪ ꯇꯣꯟ ꯑꯃꯨꯛ ꯂꯥꯛ ꯁꯥꯟꯅꯕꯅꯦ ꯂꯥꯎ ꯇꯜꯂꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯁꯤꯂꯥ ꯀꯩꯅꯣ ꯇꯧꯔ ꯑꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯥꯡꯉꯨꯒꯦ ꯍꯦꯄꯤ ꯆꯥꯛꯀꯧꯕ ꯁꯦꯝ ꯇꯨ ꯌꯨ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯣꯡꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯑꯩꯗꯤ ꯅꯣꯛꯄ ꯌꯥꯝ ꯖꯥꯊꯤꯕꯅꯤꯀꯣ ꯊꯥꯏꯅ ꯕꯕꯥꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯌꯥꯡꯄꯜꯂꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯩ ꯏꯆꯥꯈꯩꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯦꯅ ꯍꯥꯏꯔꯤꯕꯅꯤ ꯍꯌꯦꯡꯗꯤ ꯀꯔꯤ ꯀꯩꯅꯣ ꯃꯊꯦꯜꯅꯣ ꯍꯌꯦꯡꯁꯦ ꯉꯥꯒꯤ ꯃꯊꯦꯜ ꯍꯥꯏꯗꯤ ꯉꯥ ꯊꯣꯡꯕ ꯑꯃ ꯏꯔꯣꯝꯕ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯎꯇꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯥꯜꯂꯦ ꯅꯍꯥꯟ ꯍꯥꯏꯐꯦꯠ ꯒ꯭ꯔꯨꯞꯇꯗꯤ ꯏꯔꯛꯈꯤꯕꯅꯤ ꯄ꯭ꯔꯦꯝꯂꯇꯥꯗꯤ ꯆꯠꯂꯔꯣꯏ ꯁꯤꯂꯥ ꯍꯌꯦꯡꯗꯤ ꯐꯖꯅ ꯀꯦꯊꯔꯒ ꯆꯠꯂꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ
ꯕꯦꯡꯒ꯭ꯂꯣꯔ ꯃꯅꯤꯄꯨꯔꯤ ꯔꯦꯖꯤꯗꯦꯟꯗ ꯁꯤꯜꯂꯦ ꯍꯥꯏ ꯑꯣ ꯑꯗ ꯅꯣꯏꯁꯨ ꯆꯠꯄ ꯇꯥꯔꯦꯅꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯣꯏ ꯑꯩꯁꯨ ꯆꯠꯀꯦ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯠꯇꯅ ꯁꯤꯗꯅ ꯆꯥꯗꯅ ꯑꯅꯧꯕꯗꯤ ꯑꯝꯇ ꯂꯩꯗꯦꯀꯣ ꯑꯅꯧꯕ ꯂꯩꯕꯕꯨ ꯑꯩꯈꯣꯏ ꯀꯀꯥꯅ ꯑꯩꯒꯤ ꯅꯍꯥꯟ ꯁꯅꯥ ꯂꯩꯕꯤꯗꯨꯃꯉꯥꯏꯔꯦ ꯐꯤꯔꯣꯟꯗꯤ ꯑꯩ ꯍꯥꯟꯅꯒꯤꯗꯣ ꯉꯥꯛꯇꯅꯦ ꯑꯅꯧꯕ ꯂꯩꯗ꯭ꯔꯦ ꯄ꯭ꯔꯦꯝꯂꯇꯥꯒꯤꯗꯤ ꯐꯤꯔꯣꯏ ꯇꯧꯔꯝꯈꯤꯔꯣꯏ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯗꯗꯤ ꯀꯧꯗꯤꯌꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥꯁꯤ ꯑꯃ ꯂꯩꯇꯦꯕꯀꯣ ꯃꯥꯏ ꯐꯤꯔꯣꯏ ꯃꯥꯒꯤꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗꯕꯨꯗꯤ ꯇꯥꯕꯅꯦ ꯑꯗꯨꯗꯨꯅ ꯏꯄꯥꯝꯗꯗꯤ ꯀꯧꯗꯦ ꯀꯀꯥ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯑꯩ ꯏꯇꯣꯟꯗ ꯊꯝꯕꯤꯔꯝꯃꯦꯃꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯃꯅꯤꯄꯨꯔꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯀꯧꯗꯣꯔꯤ ꯑꯣ ꯃꯅꯤꯄꯨꯔꯤ ꯅꯤꯉꯣꯝ ꯊꯣꯏꯕꯤꯒꯤꯗꯤꯅꯦ ꯀꯀꯥ ꯃꯥꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯌꯦ ꯃꯥꯅ ꯃꯅꯤꯄꯨꯔꯤ ꯐꯦꯃꯤꯂꯤ ꯑꯃ ꯀꯧꯗꯣꯔꯤꯌꯦ ꯑꯁ ꯑꯗꯨ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯃꯅꯤ ꯉꯣꯗꯤ ꯍꯥꯏꯗꯤ ꯄꯨꯂꯞ ꯀꯧꯕ ꯅꯠꯇꯕꯤꯗ ꯌꯨꯝ ꯑꯃꯇꯪꯅꯒ ꯀꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯗꯤ ꯅꯛꯑꯃꯗꯤ ꯑꯩꯁꯨ ꯂꯥꯛꯇꯧꯅꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯎ ꯌꯥꯔꯗꯤ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯌꯥꯅꯤ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯂꯩꯃꯤꯟꯅꯕꯅꯤꯅ ꯁꯤꯗꯗꯤ ꯃꯐꯝꯗꯣ ꯌꯧꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯑꯦꯂꯤꯅꯥ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯑꯉꯥꯡ ꯃꯥꯟꯅꯕ ꯑꯩ ꯇꯨꯡꯗ ꯂꯩꯒꯦꯀꯣ ꯅꯤꯉꯣꯝ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤꯒꯤ ꯃꯊꯪꯗꯗꯤ ꯑꯩꯁꯨ ꯀꯧꯔꯛꯑꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯕꯦꯡꯒ꯭ꯂꯣꯔ ꯀꯣꯏꯅꯕ ꯍꯣꯏ Mabongna thapade papa. Nabongna aigi clip thapade. ꯍꯣꯏ Nabong. ꯀꯩ ꯍꯥꯏꯅꯣ Nangna ꯍꯌꯦꯡ aigi. Nabong aigi. Nangna clip thaleda. ꯀꯦꯔꯒ ꯍꯥꯏꯅꯦ ꯀꯦꯔꯒ ꯆꯠꯄꯗꯣ ꯐꯖꯅ ꯚꯤꯗꯤꯑꯣ ꯅꯝꯃꯣ ꯍꯣꯏ ꯅꯝꯃꯛꯀꯦ ꯑꯩꯈꯣꯏ ꯀꯀꯥꯅꯅꯦ ꯐꯖꯕ ꯑꯦꯡꯒꯜꯗꯒꯤ ꯅꯝꯊꯍꯜꯂꯛꯑꯒꯦ ꯑꯊꯤꯕ ꯑꯦꯡꯒꯜꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯊꯤꯔꯅꯤꯕ ꯈꯪꯉꯦꯗꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩ ꯑꯊꯤꯕ ꯃꯥꯏꯀꯩꯗꯒꯤ ꯅꯝꯕꯗ ꯇꯧꯔꯛꯀꯅꯣꯕ ꯅꯪꯉꯣꯟꯗ ꯐꯖꯕ ꯑꯦꯡꯒꯜ ꯇꯦꯡꯕ ꯒꯥꯏꯗꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯣꯏꯒꯤ ꯌꯨꯝꯊꯛꯇ ꯁꯦꯝꯕ ꯏꯪꯈꯣꯜꯗꯣ ꯌꯥꯝꯅ ꯐꯖꯩ ꯑꯧ Thank you. ꯊꯦꯡꯛ ꯌꯨ ꯑꯧ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯍꯩꯇꯦ ꯕ꯭ꯂꯦꯁꯤꯅ ꯑꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯑꯦ Oi mathatna pajabigi thank you. ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯍꯟꯗꯛ ꯈꯔ ꯉꯟꯅ ꯏꯪꯊꯝꯊꯥꯒꯤ ꯄꯣꯠ ꯆꯩꯁꯦ ꯊꯥꯒꯦꯅ ꯍꯧꯔꯕꯅꯦꯕ ꯑꯗꯨꯗꯨꯒ ꯄꯤꯀꯣꯛꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯑꯦ ꯍꯪꯒꯥꯝꯁꯦ ꯃꯔꯤꯔꯛ ꯁꯨꯔꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯍꯪꯒꯥꯝ ꯃꯀꯥ ꯆꯥꯔꯕꯅꯤ ꯁꯨꯝ ꯑꯗꯨꯅꯦ ꯀꯥꯟꯁꯦ ꯍꯥꯏꯗꯤ ꯍꯟꯗꯛꯇꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯄꯤꯀꯣꯛꯀꯤ ꯑꯣꯏ ꯇꯥꯈ꯭ꯔꯦ ꯑꯗꯨꯅꯦ ꯃꯁꯤꯡ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ Nangna thale yengo. ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯝ ꯊꯣꯏꯕꯤꯅꯅꯦ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯤꯉꯣꯜ ꯑꯅꯤꯅꯦ ꯅꯦꯛꯁ ꯏꯌꯔꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯧꯇꯥꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯍꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯕꯥꯇꯣꯟ ꯐꯖꯅ ꯍꯥꯏꯔꯛꯀꯗꯕꯅꯦ ꯑꯗꯨꯏꯗꯤ ꯂꯥꯛꯇꯣꯏꯅꯦ ꯀꯀꯥ ꯈꯪꯉꯦꯗꯅ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯒꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯍꯧꯔꯣ ꯃꯊꯪꯗꯗꯤ ꯕꯦꯡꯒ꯭ꯂꯣꯔ ꯕꯣꯏ ꯈꯣꯡ ꯆꯠꯂꯁꯨ ꯌꯥꯕꯗꯨꯕꯨ ꯅꯛꯄꯗꯨ ꯃꯊꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯨꯃꯥꯏꯅꯒ ꯆꯠ ꯐꯪꯉꯗꯤ ꯅꯪ ꯇꯤꯀꯦꯠ ꯀꯛꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯔꯕꯣ ꯀꯩ ꯇꯤꯀꯦꯠꯅꯣ ꯀꯛꯇꯣꯏꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯁꯦ ꯇꯤꯀꯦꯠ ꯀꯛꯅꯕ꯭ꯔꯣ ꯇꯥꯅꯤꯡꯗꯔꯦ ꯒ꯭ꯔꯤꯟ ꯅꯦꯠꯅ ꯈꯟꯖꯤꯜꯂꯣ ꯑꯗꯣ ꯒ꯭ꯔꯤꯟ ꯅꯦꯠꯅꯕꯨꯗꯤ ꯈꯟꯖꯤꯟꯕ ꯌꯥꯏꯕꯀꯣ ꯋꯤꯟꯇꯔꯗꯨꯗ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯅꯦꯠ ꯈꯟꯖꯜꯂꯗꯤ ꯆꯣꯠ ꯆꯣꯠ ꯂꯥꯎꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯣꯡ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯁꯥꯟꯅꯐꯝ ꯑꯣꯏꯗꯣꯏꯕ ꯑꯗꯨꯗꯨꯒꯤ ꯃꯊꯥ ꯌꯥꯝ ꯁꯥꯕꯗꯣ ꯑꯩꯈꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯌꯣꯡꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯦꯕ ꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯒꯅꯦ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝ ꯀꯀꯥꯗꯤ ꯁꯤꯂꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯣꯏꯅꯤꯅ ꯀꯀꯥꯗꯣ ꯍꯥꯄꯦꯟ ꯂꯩꯕꯤꯕ ꯃꯥꯏ ꯍꯥꯟꯅꯒꯤ ꯍꯥꯄꯦꯟꯗꯨꯁꯨ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯃꯉꯥꯏꯔꯦ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯟꯅꯒꯤ ꯗ꯭ꯔꯦꯁꯁꯤꯡꯗꯣ ꯑꯗꯨꯅ ꯐꯖꯅꯅꯦ ꯏꯁꯇꯤꯅꯥꯅ ꯁꯦꯠꯂꯒ ꯇꯛꯑꯒ ꯆꯠꯇꯣꯏꯅꯦ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯃꯥꯒꯤ ꯐꯤ ꯃꯆꯤ ꯄꯥꯏꯔ ꯏꯟꯅꯗꯣꯏꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩ ꯍꯥꯄꯦꯟ ꯅꯤꯉꯣꯝ ꯊꯣꯏꯕꯤ ꯑꯩꯁꯨ ꯏꯪꯈꯣꯜ ꯈꯔ ꯀꯣꯏꯔꯤꯌꯦ ꯀꯣꯝꯄ꯭ꯔꯦꯛꯇꯤ ꯐꯖꯅ ꯐꯔꯦ ꯎ ꯃꯣꯔꯣꯛꯇꯤ ꯌꯥꯗ꯭ꯔꯦ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯤꯖꯟ ꯅꯥꯏꯌꯦ ꯍꯟꯗꯛ ꯁꯥꯒꯠꯂꯛꯄꯩꯗꯨꯗ ꯂꯣꯏ ꯁꯤꯈꯔꯦ ꯑꯩꯒꯤ ꯈꯔ ꯐꯔꯝꯕꯅꯦ ꯑꯗꯨ ꯂꯣꯏ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯁꯤꯂꯥꯝꯇ ꯌꯦꯡꯉꯨ ꯁꯤꯗ 14 ꯉꯥꯛ ꯇꯧꯕꯤꯁꯦ ꯌꯥꯔꯤꯅꯦ ꯑꯗꯨꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯕ
ꯌꯥꯎꯔꯒꯦ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯃꯉꯥꯏꯔꯦ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯗ꯭ꯔꯦꯁ ꯑꯅꯧꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯂꯩꯖꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯁꯦꯠꯂꯅꯤ ꯑꯩꯈꯣꯏ ꯀꯀꯥꯅ ꯔꯥꯅꯤ ꯐꯤ ꯂꯩꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯇꯦ ꯃꯉꯣꯟꯗ ꯁꯤꯂꯥꯅ ꯑꯩꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯂꯩꯕꯤꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯨ ꯂꯩꯇꯦ ꯂꯩ ꯅꯪ ꯀꯨꯔꯇꯥ ꯄꯩꯖꯃꯥꯗꯨꯗꯤ ꯂꯨꯄꯥ 1,000ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯪꯉꯤ ꯑꯩ ꯑꯗꯨꯝꯕ ꯑꯍꯣꯡꯕ ꯁꯦꯠꯇꯦ ꯏꯁ ꯅꯪꯅ ꯑꯩꯒꯤ ꯔꯥꯅꯤ 10,000 10 20 ꯄꯤꯕ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯑꯩꯁꯨ ꯄꯥꯏꯖꯃꯥ ꯀꯨꯔꯇꯥꯗꯣ ꯂꯨꯄꯥ 19,000 20 ꯄꯤꯕꯅꯦ ꯑꯩ ꯁꯦꯠꯇꯣꯏꯁꯦ ꯂꯩꯇꯦ ꯅꯪꯅ ꯄꯩꯁꯥ ꯄꯨꯊꯣꯛꯅꯤꯡꯗꯕꯩ ꯕ꯭ꯂꯦꯁꯤꯒꯤ ꯋꯥꯅꯤ ꯂꯩ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯕ꯭ꯂꯦꯁꯤꯒꯤ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯔꯛꯑꯣꯌꯦ ꯑꯦꯂꯤꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯅꯣꯡꯃ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯇꯧꯁꯤ ꯃꯃꯥ ꯌꯥꯎꯍꯜꯂꯨꯅꯨ ꯃꯃꯥ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯃꯕꯨꯛ ꯅꯥꯅꯤ ꯃꯥꯗꯤ ꯀꯩꯒꯤ ꯅꯪ ꯈꯨꯆꯥꯗꯣ ꯎꯕꯗ ꯃꯌꯥꯝ ꯇꯟꯗꯣꯏꯅꯦ ꯃꯨꯛꯕꯥꯡꯗꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯒꯦꯔꯥ ꯆꯥꯅꯤꯡꯒꯦꯔꯥ ꯑꯗꯨꯝ ꯆꯥꯏꯗꯨꯗꯤ ꯕ꯭ꯂꯦꯁꯤꯁꯦ ꯆꯒꯠꯄ ꯍꯧꯔꯦ ꯕ꯭ꯂꯦꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯥ ꯆꯤꯆꯦꯅ ꯍꯪꯒꯥꯝ ꯆꯜꯂꯦ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕꯣ ꯑꯦꯂꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯃꯤ 51 ꯎꯝ ꯅꯣꯛꯊꯔꯛꯑꯦꯗꯣ ꯕ꯭ꯂꯦꯁꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯝꯃꯅꯤꯕ ꯑꯗꯣ ꯄꯤꯀꯣꯛꯂꯣꯗꯣ ꯕ꯭ꯂꯦꯁꯤ ꯄꯤꯀꯣꯛ ꯑꯣꯟꯈ꯭ꯔꯦ ꯄꯤꯀꯣꯛꯄꯨ ꯑꯗꯨꯃꯥꯏꯅ ꯈꯣꯡꯕ꯭ꯔꯥ ꯅꯦꯅꯦ ꯄ꯭ꯔꯦꯝꯂꯇꯥꯅꯅꯦ ꯍꯌꯦꯡ ꯕ꯭ꯂꯦꯁꯤ ꯌꯥꯝ ꯐꯖꯅ ꯆꯥꯊꯔꯛꯎꯀꯣ ꯍꯥꯏꯌꯦ ꯍꯣꯏ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯗꯣꯏꯅꯣ ꯅꯪ ꯍꯌꯦꯡ ꯎꯇꯤ ꯆꯥꯒꯅꯤ ꯑꯇꯩꯗꯤ ꯆꯥꯛꯁꯨ ꯆꯥꯒꯅꯤ ꯂꯣꯏꯅꯃꯛ ꯆꯥꯒꯅꯤ ꯆꯥꯛ ꯑꯣ ꯑꯗꯨꯒ ꯑꯩꯅ ꯆꯥꯎꯔꯛꯇꯣꯏꯅꯤꯗ ꯅꯤꯉꯣꯝ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯃꯤꯡꯒꯤ ꯀꯩꯅꯣ ꯅꯊꯧ ꯌꯥꯗꯦ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗꯣ ꯑꯝꯇ ꯄꯥꯔꯛꯑꯣ ꯃꯥꯏ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗꯣ ꯑꯝꯇ ꯄꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯑꯩꯁꯨ ꯏꯪꯈꯣꯜ ꯈꯔ ꯀꯣꯏꯔꯤꯌꯦ ꯑꯗꯨ ꯄꯥꯒ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯅꯦ ꯀꯣꯝꯄ꯭ꯔꯦꯛꯇꯤ ꯀꯔꯤꯅꯣ ꯐꯖꯅ ꯅꯈꯣꯟꯅ ꯐꯔꯦ ꯄꯪꯐꯥꯗ ꯎ ꯁꯣꯏ ꯂꯩꯕ ꯀꯔꯝ ꯃꯣꯔꯣꯛꯇꯤ ꯇꯧꯔꯤꯅꯣ ꯌꯥꯗ꯭ꯔꯦ ꯁꯤꯅꯦ ꯑꯗꯨꯒ ꯑꯃꯅ ꯅꯣꯛꯄꯒꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗꯣ ꯑꯃꯨꯛꯇ ꯄꯥꯔꯛꯑꯣ ꯄꯥꯈ꯭ꯔꯦ ꯀꯣꯝꯄ꯭ꯔꯦꯛ ꯐꯩ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯀꯣꯝꯄ꯭ꯔꯦꯛ ꯐꯩ ꯑꯗꯣ ꯎ ꯃꯣꯔꯣꯛꯇꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯇꯩꯗꯤ ꯀꯀꯥꯅ ꯄꯥꯔꯝꯃꯅꯤꯗ ꯃꯥꯏ ꯁꯤꯗꯤ ꯈꯨꯌꯦꯡꯁꯦ ꯑꯩꯉꯣꯟꯗꯩ ꯄꯥꯈ꯭ꯔꯦ ꯃꯥꯅ ꯁꯥꯊꯤ ꯑꯩꯗꯤ ꯃꯤꯠ ꯌꯥꯗꯦ ꯃꯤ ꯀꯀꯥ ꯁꯤꯁꯦ ꯆꯥꯏꯊꯣꯛꯑꯦ ꯍꯥꯏꯕ ꯁꯤꯂꯥꯁꯦ ꯃꯃꯤꯠꯇꯤ ꯁꯣꯛꯑꯒ ꯃꯃꯤꯠ ꯁꯣꯛꯇꯕ ꯁꯥꯔꯒ ꯎꯗꯤ ꯎꯗꯕ ꯀꯥꯡꯕꯨꯒꯤꯅꯤ ꯌꯥꯝꯅ ꯀꯨꯞꯄꯒꯅꯦ ꯍꯦꯛꯇ ꯅꯤꯉꯣꯝ ꯊꯣꯏꯕꯤ ꯅꯣꯡ ꯍꯥꯏꯔꯛꯏꯁꯤꯗꯤ ꯑꯗꯨꯗ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯀꯀꯥꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯕꯒꯤ ꯅꯤꯉꯣꯜ ꯑꯅꯤ ꯑꯗꯨꯗꯤ ꯑꯩ ꯄꯥꯈ꯭ꯔꯗꯥꯏꯅꯦ ꯁꯝꯗꯣ ꯈꯔ ꯀꯩꯅꯣ ꯑꯩꯒꯤ ꯁꯝꯁꯦ ꯃꯥꯜꯂꯦ ꯃꯥꯅ ꯈꯔ ꯁꯥꯡꯍꯜꯂꯣ ꯍꯥꯏꯁꯦ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯤꯉꯣꯜ ꯑꯅꯤꯅꯦ ꯅꯦꯛꯁ ꯏꯌꯥꯔꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯧꯇꯥꯔꯦ ꯁꯤ ꯍꯥꯏꯌꯦ ꯄꯥꯈ꯭ꯔꯦ ꯑꯗꯨꯗ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯁꯤꯒꯤ ꯃꯃꯥꯡꯅ ꯌꯥꯏꯌꯦ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯀꯩꯅꯣ ꯌꯥꯏꯌꯦ ꯃꯣꯏ ꯃꯄꯥꯝꯆꯥ ꯍꯥꯏꯗꯣꯏꯔꯣ ꯑꯍꯨꯝ ꯀꯧꯗꯣꯏꯅꯦ ꯍꯥꯏꯕ ꯃꯣꯏ ꯃꯄꯥꯝꯆꯥ ꯑꯍꯨꯝ ꯀꯧꯗꯣꯏꯅꯦ ꯍꯥꯏꯅ ꯃꯥꯅ ꯑꯃ ꯀꯧꯅꯤ ꯍꯥꯏꯕꯗꯣ ꯑꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯥꯎꯔꯅꯦꯕ ꯑꯗꯨ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯌꯦꯡꯗꯣ ꯕ꯭ꯂꯦꯁꯤꯗꯤ ꯁꯦꯟꯅꯗ꯭ꯔꯁꯨ ꯌꯥꯅꯤ ꯀꯀꯥ ꯑꯣꯏꯅ ꯁꯦꯟꯅꯧꯀꯣ ꯑꯦꯂꯤꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯁꯦ ꯁꯝꯗꯣ ꯈꯔ ꯁꯪꯖꯤꯜꯂꯣ ꯀꯀꯥ ꯑꯩ ꯁꯝꯁꯦ ꯁꯪꯉꯕꯅꯦ ꯑꯉꯧꯕ ꯁꯪꯕꯩꯅꯦꯕ ꯑꯩꯅ ꯅꯍꯥꯟ ꯑꯃꯨꯕ ꯂꯩꯒꯦ ꯇꯔ ꯀꯥꯎꯗꯅ ꯑꯉꯧꯕ ꯂꯩꯁꯜꯂꯛꯄꯩ ꯑꯉꯧꯕ ꯁꯪꯈꯤꯕꯩꯅꯦꯕꯁꯦ ꯃꯊꯪꯗꯗꯤ ꯑꯃꯨꯕ ꯑꯣꯏ ꯂꯩꯔꯒꯦ ꯑꯉꯧꯕ ꯂꯩꯁꯜꯂꯨꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕ ꯀꯀꯥꯁꯦ ꯀꯩꯅꯣ ꯀꯀꯥ ꯀꯧꯔꯔꯣꯏ ꯑꯩꯅ ꯃꯥ ꯀꯀꯥ ꯀꯧꯕꯗꯩ ꯍꯦꯟꯅ ꯍꯟꯅꯨꯁꯜꯂꯛꯑꯕ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯃꯥ ꯀꯩꯅꯣꯗꯁꯨ ꯑꯌꯥꯝꯕꯅꯦꯕ ꯀꯦꯃꯦꯔꯥꯁꯤꯗꯁꯨ ꯑꯌꯥꯝꯕ ꯃꯥꯁꯦ ꯍꯟꯅꯨꯏꯌꯦꯕ ꯑꯁ ꯀꯩꯅꯣ ꯇꯧ ꯑꯁꯦꯡꯕꯗꯗꯤ ꯃꯤꯅ ꯍꯥꯏꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯅꯨꯔꯤꯁꯦ ꯈꯟꯗꯦ ꯍꯥꯏꯕ ꯑꯁꯦꯡꯕꯗꯤ ꯃꯌꯥꯝꯅ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯂꯥꯛꯏꯉꯩꯗ ꯂꯥꯛꯑꯣ ꯀꯥꯏꯅ ꯂꯨꯄꯥ 10ꯒ ꯄꯤꯔꯝꯃꯦ ꯑꯉꯥꯡ ꯃꯥꯟꯕꯩ ꯑꯩꯈꯣꯏ ꯀꯥꯒ ꯑꯩꯒꯁꯦ ꯆꯍꯤ 2 ꯈꯛꯇꯅꯦ ꯈꯦꯠꯅꯔꯤꯁꯦ
ꯃꯥꯂꯥ ꯃꯥꯅꯦ ꯃꯥ ꯆꯍꯤ 50 ꯁꯨꯔꯕꯅꯦ ꯑꯉꯥꯡ ꯁꯥꯕꯒꯤ ꯃꯁꯝ ꯈꯔ ꯀꯛꯊꯠ ꯑꯃ ꯈꯔ ꯇꯧ ꯈꯔ ꯁꯦꯞꯀꯠꯂ ꯈꯔ ꯂꯩ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯩ ꯍꯟꯅꯨꯔꯦꯅ ꯍꯟꯅꯨꯕꯩ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯒꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯍꯟꯅꯨꯕꯤ ꯆꯍꯤ ꯌꯥꯝꯕꯁꯤꯗꯤ ꯆꯍꯤꯁꯤꯗꯤ ꯃꯁꯤꯡꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕꯅꯤ ꯃꯥꯏ ꯃꯅꯥꯛ ꯂꯩꯕꯗꯤ ꯋꯥꯈꯜ ꯄ꯭ꯔꯦꯝꯂꯇꯥ ꯅꯨꯡꯉꯥꯏ ꯊꯤꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯀꯧꯔꯒꯦꯀꯣ ꯍꯥꯏꯔꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯅꯍꯥꯟ ꯀꯅꯥꯅꯣꯝꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯁꯤꯂꯥꯁꯦ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯑꯍꯟ ꯃꯥꯜꯂꯦ ꯑꯗꯣ ꯀꯀꯥꯒꯤ ꯌꯦꯡꯉꯒ ꯏꯆꯦ ꯑꯣꯏꯅ ꯀꯧꯔꯒꯦ Just so going to try the chat. ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ English. ꯏꯪꯂꯤꯁ ꯅꯪ ꯏꯪꯂꯤꯁ ꯀꯔꯤ ꯃꯥ ꯏꯪꯂꯤꯁꯅꯣ ꯑꯩꯁꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯦ ꯄꯤꯁꯨꯝꯒ ꯑꯝꯇ ꯐꯣꯏꯗ꯭ꯔꯤ ꯑꯩꯗꯤ ꯐꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯅꯪ ꯍꯧꯁꯨ ꯄꯤꯁꯨꯝ ꯐꯣꯏ ꯍꯧꯗꯕꯗ ꯆꯠꯂꯦ ꯍꯧꯗ꯭ꯔꯁꯨ ꯃꯤ ꯄꯤꯁꯨꯝ ꯑꯣ ꯐꯣꯏꯗꯣꯏꯅꯤ ꯅꯪꯗ꯭ꯔꯒ ꯑꯩ ꯕ꯭ꯂꯦꯗꯅ ꯐꯥꯟꯕꯤꯒꯦ ꯁꯤꯠ ꯅꯥꯟ ꯐꯥꯜꯂ ꯃꯥ ꯀꯩꯅꯣ ꯂꯥꯛꯑꯦ ꯇꯣ ꯃꯦꯔꯤ ꯂꯥꯏꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯏꯆꯦ ꯑꯦꯟ ꯗꯗꯥ ꯃꯦꯔꯤ ꯅꯪꯗꯤ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯔꯤꯕ ꯂꯥꯏꯐꯇꯤ ꯂꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯒ ꯃꯃꯩꯗ ꯃꯔꯨ ꯈꯨꯟꯕ ꯑꯣꯏ ꯂꯥꯛꯑꯦ ꯅꯪꯒꯤ ꯆꯋꯥꯏ ꯀꯥꯡꯁꯣꯏꯗꯣ ꯆꯋꯥꯏ ꯀꯥꯡꯁꯣꯏꯌꯦ ꯅꯪꯅ ꯄꯤꯔꯛꯄ ꯆꯋꯥꯏꯗꯣ ꯁꯤꯗꯤ ꯈꯪꯒꯗ꯭ꯔꯣ ꯈꯪꯉꯣꯏꯗ ꯃꯤꯅ ꯀꯩꯅꯣ ꯇꯧꯅꯣ ꯍꯥꯏꯕꯗꯨꯗ ꯇꯣꯛꯈ꯭ꯔꯦ ꯑꯋꯣꯄꯥ ꯀꯩ ꯁꯥꯕ ꯏꯟꯖꯥꯡ ꯍꯥꯏꯁꯦ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯦꯔꯤ ꯍꯣꯏꯒꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎ ꯆꯥꯔꯝꯒꯅꯤ ꯃꯣꯏꯁꯦ ꯍꯥꯎꯇꯕ ꯆꯥꯕ ꯍꯩꯇꯕ ꯀꯥꯡꯕꯨꯅꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯩꯁꯦ ꯑꯃꯨꯛ ꯀꯃꯦꯟꯁꯦ ꯍꯦꯡ ꯆꯠꯄꯅꯤꯀꯣ ꯂꯥꯛꯇꯦ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯂꯞ ꯄꯩꯔ ꯂꯩꯔꯝꯕ ꯌꯥꯎꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯑꯩ ꯃꯣꯕꯥꯏꯜꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯁꯤꯗꯤ ꯑꯃꯨꯛꯇꯪ ꯌꯥꯏꯌꯦ ꯂꯨꯞꯊꯣꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯔꯁꯨ ꯍꯥꯏꯌꯦ ꯑꯥ ꯅꯪꯅ ꯅꯍꯥꯟ ꯄꯤꯔꯛꯄ ꯆꯋꯥꯏꯗꯣ ꯑꯩꯈꯣꯏꯗꯤ ꯆꯔꯥ 3ꯂꯛꯅꯦ ꯆꯥꯅꯔꯤꯁꯦ ꯑꯁ ꯃꯥ ꯍꯥꯏꯅꯤꯡꯃꯟꯗꯅ ꯉꯥꯏ ꯂꯩꯔꯝꯃꯦ ꯀꯥꯡꯁꯣꯏ 2ꯔꯛ ꯑꯃ ꯆꯥꯔꯦ ꯏꯔꯣꯝꯕꯒ ꯑꯃꯒ ꯆꯥꯔꯦ ꯑꯗꯒꯤ ꯉꯥ ꯑꯌꯥꯏꯕꯗꯨꯁꯨ ꯑꯁ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯉꯥꯏꯔꯒ ꯃꯥ ꯍꯥꯏꯒꯦꯅ ꯉꯥꯏꯔꯝꯕ ꯃꯥꯜꯂꯦꯕ ꯍꯪꯒꯥꯝ ꯊꯣꯡꯕ ꯀꯩꯀꯩ ꯑꯁ ꯍꯪꯒꯥꯝ ꯂꯩꯔꯒꯦ ꯊꯣꯡꯕ ꯍꯌꯦꯡꯒꯤ ꯆꯥꯔꯗꯤ ꯍꯥꯏꯔꯛꯑꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦꯌꯦ ꯑꯗꯨꯗꯤ ꯑꯍꯥꯎꯕꯅꯦ ꯍꯪꯒꯥꯝ ꯄ꯭ꯔꯦꯝꯂꯇꯥ ꯍꯌꯦꯡ ꯀꯩꯀꯩ ꯂꯩꯔꯒꯦ ꯍꯌꯦꯡꯒꯤ ꯄꯨꯅꯕꯁꯦ ꯂꯩꯗ꯭ꯔꯤꯗꯤ ꯆꯥꯛꯀꯧꯕ ꯄꯨꯅꯕꯁꯦ ꯁꯦꯝꯒ ꯀꯣꯝꯂꯥꯒ ꯌꯨꯕꯤ ꯑꯃꯒꯗꯤ ꯆꯥꯛꯀꯧꯕ ꯂꯩꯒꯦꯅ ꯆꯠꯄꯁꯦ ꯈꯜꯂꯦ ꯄꯣꯠ ꯄꯨꯅꯕ꯭ꯔꯕ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯀꯀꯥꯅ ꯀꯦꯟꯇꯤꯟꯗꯒꯤ ꯆꯧꯅ ꯇꯦꯛꯀꯅꯤ ꯁꯣꯟ ꯇꯦꯛꯀꯅꯤ ꯄꯄ꯭ꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯖꯨꯁ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯁꯦꯝ ꯇꯦꯛꯀꯅꯤ ꯀꯣꯝꯂꯥ ꯌꯨꯕꯤ ꯍꯥꯏꯕꯅꯦꯕ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯥꯟꯅ ꯅꯥꯒꯤ ꯁꯅꯥ ꯑꯃ ꯁꯥꯕꯤꯔꯦ ꯊꯧꯕꯝꯗꯨ ꯇꯦꯛꯀꯅꯤ ꯈꯨꯗꯣꯞ ꯀꯔꯤꯅꯣ ꯑꯃ ꯐꯤꯔꯣꯟꯗꯤ ꯁꯣꯅꯣ ꯆꯨꯕꯒꯨꯝ ꯃꯃꯥꯡꯒꯤ ꯇꯧꯔꯤꯁꯦ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯏꯜꯂꯅꯤ ꯅꯪ ꯉꯥꯎꯔꯦ My cake change. ꯀꯩꯝ ꯆꯥꯏꯗꯦ ꯅꯪ ꯉꯥꯎꯔꯦ ꯕ꯭ꯂꯦꯁꯤ ꯉꯥꯎꯔꯦ Bye ꯀꯩꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯋꯤꯗ ꯇꯜꯂꯦ ꯙꯣꯔꯤꯗꯣ ꯄꯨꯁꯜꯂꯛꯀꯗꯕ ꯁꯤ ꯑꯩ ꯍꯩꯅꯗꯦ ꯑꯗꯣ ꯅꯥꯇꯣꯟ ꯃꯔꯦꯡ ꯆꯠꯂꯦꯕ ꯃꯥꯅ ꯑꯁꯤ ꯂꯣꯏ ꯆꯈꯥꯏꯖꯨꯕ꯭ꯔꯥ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯧ ꯌꯥꯔꯦ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯑꯩ ꯍꯌꯦꯡ ꯀꯣꯝꯄꯥꯛꯇꯨ ꯄꯨꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯣꯝꯄꯥꯛ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯃꯦꯟ ꯑꯗꯨꯁꯨ ꯍꯥꯏ ꯀꯀꯥ ꯅꯤꯉꯣꯝ ꯊꯣꯏꯕꯤꯒꯤ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯎꯗ꯭ꯔꯖꯥꯠꯂꯥ ꯍꯥꯏꯌꯦ ꯑꯃꯨꯛꯇꯪꯒ ꯏꯔꯛꯑꯣꯌꯣ ꯀꯔꯝꯕ ꯑꯩꯈꯣꯏꯅ ꯆꯤꯡꯊꯕꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯃꯨꯛꯇꯪꯒ ꯏꯕꯤꯔꯛꯑꯣ ꯑꯩ ꯗꯤꯡ ꯗꯥꯡ ꯗꯤꯡ ꯗꯥꯡ ꯗꯤꯡ ꯗꯤꯡ ꯗꯥꯡ ꯗꯤꯡ ꯑꯩ ꯗꯤꯡ ꯗꯥꯡ ꯗꯤꯡ ꯗꯥꯡ ꯗꯤꯡ 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 ꯃꯦꯔꯤ ꯍꯌꯦꯡꯁꯦ ꯅꯪꯒꯤ ꯅꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯨꯗ ꯑꯗꯨꯝ ꯆꯠꯂꯅꯤꯀꯣ ꯆꯥꯛꯀꯧꯕꯔꯣꯝ ꯂꯥꯛꯑꯔꯣꯏꯕ Papa, ting ting chow with the door. ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯎꯗ꯭ꯔꯖꯥꯠꯂꯣ ꯑꯃꯨꯛꯇꯪꯒ ꯏꯕꯤꯔꯛꯑꯣ ꯀꯣꯝꯄꯥꯛꯅ ꯐꯖꯩ ꯀꯣꯝꯄꯥꯛꯇꯣ ꯑꯩꯗꯤ ꯄꯤꯊ꯭ꯔꯥꯏꯒꯗꯤ ꯅꯠꯇꯦꯗ ꯏꯁꯇꯤꯜꯗ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯄꯤꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯑꯦꯂꯤꯅꯥꯁꯦ ꯀꯔꯥꯏꯋꯥꯏꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯍꯪꯉꯨ ꯃꯁꯥꯗ ꯑꯦꯂꯤꯅꯥꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩ ꯅꯠꯇ꯭ꯔꯣ ꯗꯤꯜꯂꯤꯗ ꯂꯩ ꯇꯥꯔꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯌꯥꯏꯑꯕ ꯀꯣꯝꯄꯥꯛ ꯑꯃꯃꯝ ꯄꯥꯏꯃꯤꯟꯅꯔꯒ ꯂꯥꯏꯚ ꯇꯧꯕꯗ ꯃꯤꯅ ꯆꯠꯀꯠꯅꯩ ꯍꯥꯏꯔꯛꯑꯅꯤ ꯂꯥꯡꯉꯦ ꯑꯧ ꯍꯥꯏꯗꯤ ꯀꯣꯝꯄꯥꯛꯇꯒ ꯄꯨꯕꯁꯤꯅ ꯆꯥꯛꯀꯧꯕ ꯃꯥꯟꯕꯗꯣ
어묵 뜯어요, 봐봐. 봐봐, 어묵 ꯆꯦꯅ 뜯어요. ꯀꯀꯥ 어묵 뜯어요. ꯀꯧꯔꯤ ꯀꯩꯒꯤꯅꯣ Kaya ꯈꯪꯗꯕꯩ ꯍꯪꯖꯕꯅꯤ ꯑꯣ ꯀꯀꯥ ꯀꯧꯔꯤꯁꯦ 봐봐, 어묵 좀. ꯇꯤ ꯑꯩꯁ 봐봐, 어묵 펌마가 ꯀꯩ ꯍꯥꯏꯅꯣ Siya naman na mara pari yun di mo siya. 펌마가 Uy, 파. uy, uy. 봐봐, ꯑꯩꯅ 펌마가 ꯀꯀꯥ 파요. ꯀꯧꯔꯤꯁꯦ ꯀꯀꯥꯁꯦ ꯀꯀꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯀꯀꯥ ꯉꯥꯛꯇ ꯀꯧꯋꯦꯕꯀꯣ ꯃꯥꯁꯦ Uy, sana lang. ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯀꯀꯥꯅꯦꯕ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯀꯀꯥꯅ ꯀꯧꯈ꯭ꯔꯤꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯧꯔꯔꯣꯏꯒꯦꯅ ꯃꯔꯛ ꯑꯃꯃꯨꯛ ꯃꯃꯤꯡꯁꯦ ꯍꯣꯡꯉꯒ ꯀꯧꯔꯝꯕꯅꯦ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤꯅꯦ 봐봐, 어묵 줘. Ay, pokthorapodagi mayam na kaka ka ꯏꯅꯝꯃ ugrewa. ꯏꯝꯐꯥꯜꯗ 봐봐, ꯂꯩ 어묵 줘, 어묵 줘. 어묵 줘. ꯀꯀꯥ ꯑꯝꯇ ꯄꯥꯔꯛꯑꯣ Nang barantaro pa hidro. ꯁꯤꯗꯦ Ma murung ga swalaga amamam tas wahai je sajala pa kanano. Elina gi lai chum je. ꯂꯩꯁꯤ ꯑꯝꯇ ꯂꯥꯡꯒꯅꯨ ꯃꯤꯠꯁꯦ Nupa mayum do lam khara a setni haibaduda setladi kan karman nang pa do ya. ꯃꯥꯅꯦ ꯏꯅꯝꯃ ꯏꯝꯐꯥꯜꯗ ꯂꯩꯇꯦ ꯑꯥꯂꯝ ꯂꯥꯞꯅ ꯄꯥꯟꯕ ꯑꯣ Oh lam khara kano taweba. ꯎꯝ Thapna pa le ba. ꯃꯦꯔꯤꯅ ꯍꯣꯏ ꯏꯆꯦ ꯍꯌꯦꯡꯗꯤ ꯐꯔꯛ ꯇꯥꯔꯅꯤ Ningam thebigi. 둥구. ꯑꯇꯩꯗꯤ ꯀꯃꯦꯟꯇꯤ ꯎꯏ ꯍꯟꯖꯤꯟ Six time ꯍꯟꯖꯤꯟ ire udi hai. Kamai te jano. ꯈꯪꯗꯦ Aduni udeba kamendo atopa khoina pa ge ꯑꯩ tawudu ꯐꯣꯟ ju ꯑꯝꯇ yaukte ba. ꯇꯧꯔꯛꯀꯦ. 봐봐. Ai phone je amumuk su comment lo pe yaune atopa phone am dam yeng ha. 봐봐, 진짜 참아. Hmm. 참아, 참아. Adu nang hando cho. Thoi je sai tan ko. 네, 어그. Thoi je sai tan to so na sai chela. Comment pa je se comment pa je. Mayam na comment thara pa dra di ya roi ba nang kano tor ga sum thangkat chano le di ai wai ha ba. Ngahak nga wa ga nu do kaino ai ngahak thangkal la di na. Se. 아이, 방금 싫어. 참아. Mathangi ningom thebini ilai je blessy mapana hapen setni haibaduda setladi khubi ga chuplaga satlo haibani da haire 야, 군호. 하. adumadi chapjarni elina lai shramna ha 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 ꯂꯩꯁꯤ haire ꯅꯪ ꯀꯩꯅꯣ ꯇꯧꯖꯖꯅꯤ ꯃꯤꯅ ꯆꯩꯖꯔꯛꯁꯅꯤ minha arset ki hai elina lai shramna haire je aishu ude ningom thoibigi kamendo haire moina ju ude na hai ꯑꯗꯨꯅ ꯌꯥꯎꯗꯤꯌꯦ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕꯁꯤꯡꯗꯣ aduga merigi yendem su hauna chare haibado na ya sorry yamdra su hauna chare haibado yamna nungaire yamdra su nate yamim ni ne yamaduna anirak ahum lak chana ni ne ꯆꯥꯅꯔꯤꯅꯦ yamdra di amuk khakta loiseloidro adagi mathang ye akoi prem lata gi kaka do khubi chupagi masak do moino oina masak ki uthokre hana khubi chupadi kari phima moidoino oino aduga ji remai noigi video se adum yenge yum thengna panbro angang kaya surage happy new jakoba mane yum je khara thenge panbada khara nate khara phajana dum thenge ado angang matom dane aduga thank you ningol chakobagi kano to birakpi wishes birakpagi ningom thoibi hai tawkhreja lo hai khangde hai tawkhra khoi na di kaimdi kano tawdabani kamai tawino khangdre ꯃꯣꯏꯗꯁꯨ ꯎꯗꯦ ꯍꯥꯏꯁꯦ ꯌꯥꯎꯔꯝꯃꯦ elina lai shramna karino blessy nangna ꯄꯄꯥꯗ papa da tawrido blessy je lam hen loirabani ningom thoibi okay bye good night blessy hai akhoi ju kano tawri jira betri ji yaudre mayam wari di yam nungai ri ko ado hayeng mayam ningon chakoba nungai na kano tawbiro pangtok piro chakoba chatpiro ado akhoi gi maikai dagi ju mayam da happy ningol chakoba ꯆꯥꯛꯀꯧꯕ ꯃꯌꯥꯝꯁꯨ ꯀꯦꯗꯅ ꯏꯁꯥꯒꯤ ꯑꯔꯩ ꯑꯔꯩꯕ ꯁꯦꯠꯇꯅ ꯁꯤꯗꯅ ꯆꯠꯄꯤꯌꯣ
Papa, Huh. emotional. เฮ้ยโมบายจีแบตเตอรี่ลอยทกแร่คิดตั้งขักง่ายเลยอ่าง มาง ง ทั้ง ตล ที่ อด ไลฟ์แต่ดีเขายังเงิน มาทั้งที่เดียวค่อยคิดตั้งกันนะตัวแกงานสิ่งที่มารู้นะไอ้น่ะจากเขาบุกี้อินไว้ โอ้ย ตัว เม เดียวแล้ว ลี่ ไม่ยอมตั นั่ ว ง เดียว จูเอนจอยตัวรอคุยจูเอนจอยตัวรอเกให้ยังเจ อะตัวงานสิ่งที่บลูไลฟ์เจ ชาวอีเจก็ให้เนาะมาหิงดูโบกยามตัวเกไอ้หรอ แกมตัวเกี่ยขนาดพอร์บระทำไมตัว ไอ้กี่มาหิงเจยามตัวนั่นที่ทำไมนั่นตัวอามาเนี่ยบอกว่าอะตัวนะฮะไอ้น่ะมาหิงเกี่ยมาเสียมตัวอะตัวขนาดกันนะประมาณเลยวงเท่าไร Happy New Year จักว่า same to you advance สิให้ได้ว่ามาเพลงตาที่ยามห้อยคระเงินเซมาทั้งดะ Very good night Merry good night มายามาดูที่ครั้งนั้นมาทั้งตัวตัวเจอเลย การประมาณเลยอะตัวไอ้ดิฮันเดขับตาสิทับยามจิเลยตัวนั้นไอ้ซีซันหัดเรียบมึงเรียบแบบไม่เอา good night ด้วยละเกเอลิน่าไลซ์ Mahindo live the kara. Papa. Kaya no, mahindo. Ano matang na di live to kara nganze hoy nganze. DM. งานที่จะทับครั้งเลยเมื่อกี้ครั้งเทคตัวเลย Hoy semak ke makha video semak tu ini. Je nene bye bye hai karo เจ็ด nene. มายามบายบายมาทั้งเดือนนี้กินเลยเจ้บาย Good night. Papa, How? I just want to Oh, do that. ay, God, wo. Papa, I just want to จากเช้าดิสิเที่ยง